ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯤꯗꯤ ꯊꯥꯈ꯭ꯔꯒ ꯁꯦꯌꯔ ꯇꯧꯕꯤꯔꯛꯇꯦꯅ ꯅꯨꯡꯉꯥꯏꯇꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯏ ꯋꯥꯔꯧꯕꯤꯒꯅꯨ ꯇꯁꯦꯡꯅ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯣꯡꯃ ꯀꯥꯜꯂꯒ ꯊꯥꯒꯠꯆꯔꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯁꯤꯒꯤꯁꯨ ꯋꯥꯔꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯇꯥꯖꯔꯒ ꯑꯩꯅ ꯑꯃꯨꯛ ꯇꯥꯔꯒ ꯑꯃꯨꯛ ꯔꯦꯀꯣꯔꯠ ꯂꯧꯖꯕꯅꯤꯅ ꯈꯤꯇꯪ ꯇꯞꯄꯦ ꯑꯗꯨꯕꯨ ꯑꯩ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯀꯣ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯔꯤꯅꯦ ꯃꯕꯨꯡ ꯑꯅꯤ ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯑꯃ ꯅꯨꯄꯤ ꯃꯥ ꯃꯊꯟꯇ ꯌꯥꯎꯋꯦ ꯌꯥꯝ ꯀꯦꯅ ꯃꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯗꯤ ꯍꯤꯡꯉꯛꯇꯦ ꯃꯥꯁꯦ ꯅꯨꯄꯤ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡꯁꯦ ꯃꯃꯥꯒꯤ ꯃꯇꯦꯡꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯡꯉꯛꯑꯦ ꯃꯕꯨꯡꯁꯤꯒꯤ ꯐꯤꯔꯣꯜ ꯁꯨꯕ ꯃꯧꯄ꯭ꯋꯥꯒꯤꯀꯣ ꯑꯌꯥꯝꯕꯅ ꯃꯥꯁꯦ ꯇꯧꯔꯛꯑꯦꯕ ꯃꯊꯟꯇ ꯄꯣꯛꯑꯦ ꯀꯥꯏꯅꯒ ꯌꯥꯝ ꯀꯦꯅ ꯃꯧꯅꯒ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯐꯪꯗꯦ ꯃꯤꯅꯗꯤ ꯁꯨꯝ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯪꯗꯤ ꯅꯊꯟꯇ ꯌꯥꯎꯕꯅꯤꯅ ꯌꯥꯝ ꯀꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯦ ꯀꯥꯏꯅꯒ ꯍꯥꯏꯕꯁꯦ ꯃꯥ ꯁꯥꯎꯅꯤꯡꯉꯦ ꯍꯣꯏ तसेंना हारगा सेल थोंगे अवाटपा लेते सेटनिंग फिरोन सेटली चानिंग चाइको अदुबु कइनो तौजबदो थबक्ति दुम चिनबदो को थबा दुम सुरगा लेबगी मादो साउनिंगबदो कोन फेंगबा चाक थोंबसे लैसारिङैददि खर तनबा नुमिसु याविदना अस्मागिदि उपाय सुलै लेतबिनी ये ममा मोइबानिना दोम लोइ होटनाबको सुमाइन तवे अदुगा मोइ इमुंगसे पैसा दुम कोंबा इमुंग ओइरसु मोगी माबु पोपिबा बाबासे मागी वाखलोन ओइरमगनेना खल्लेबा लाइक लाइसुसे याम वांगना तंबा अम्ता यावदे हाये लेदना इमुंग यामना वारगसु लाइरजरगसु लाइकति तमदबा यादे चरा नामतो चारगसु इहै हैतबा यादेना फजना तंबा मिसु लेबा दुगा मोइगी ओइनदि लाइसे तमदे यादबा दुम खरा खरा तंबा दुदुगा पैसा तानबरोमदा दुदो ओइना चले मबुंग अनि सिसु अदुमाइना को पैसा तानबरोमदा चले मोइ बाबासे अदुम खरा लिए हायबा पैसा हिंसाबसे याम कुमना हॉटपदो ओये ममागसु को अदुम अवाय अकुम तौनै हाये पैसा से अदु लोइसनबा अदा लोइसनबा काइना ममासिसु को मरनाय पाइजरसु मपान अदुम लिकपगी ममासिसु कइनोमा सेटनिंगबा चानिंगबा मक्ता ओइरो मनिंग मखा तौदे हाबा तुमिनगा लेजबदो मागी फिरोनगा लेयो काइन इचेजिगी कुमै हराउ थोबा मतमदा लेयो काबसे एस लेगे को खर तपना हायु काइनगा हाय मोइ मसिनाउ मरी मक्से ममादा लोइना दुमाइना तौवे हाइगे मागी मसक्से मा मसानदी फजरिरा खंगदे हायबको इचेसिगी मसक्से दो मीनदी हे खैगी लंबी लमखांगा थेंनाबदा हायबसे मा नंगदी नसक्से ओंथोंना नुंसिग्रेदा नंग नसक्से नमा लविने काइना सुमाइना हे हायबी दुना मासे ममाइसे खितंग नुंसिब्राइनादी खल्ले हाय फजरमगनिदा को राशि दुम लेरमगनी स्टगी मासे ममानबी पुनबा लांगबसे खरा पामेबा मोइ लमसिगी ओइनादी खैगी फार्म से यामना लैनै फार्म ओइना पांगना लोइबदो फार्म मयाम लैङै पैसा पाइबा चिंगे लौदी क्या उनदे हायबको अंगन फौ हायब्रा अदुदी खरा उनै हायबको दोम पांगनादी उनदे फार्म सिना मयाम लैबा तानै हाये ममानबी सिंगसिगा खैगी थंबौगा तालगा सिंजु जानबा दगी अहाबी खरना कुपसु हाइना सिगुमसे चानरगा मासे लेले याम नुंगाइना मंगोंदा नुपागासे हाइरेबको हाइरई मासे थवैना यानिंगबदी फाउदबा यादी याथो उरगसु थमोइदा तिंगलाउना पालगा नुसिबदी इफाउ फाउदबा जानिदा कोइनरे नुसिनरे हाबगी पहद हराउबी खोटबी अदुमाइना तवी सिगी मतमसिदा खोगी फोन से अदुम पाइनरे फोन से फजना अदुम पाइरे मतमनुदा फोन से खोगी एयरसेल टू एयरसेल वरी सानबा एयरटेल गी एयरटेल गी अदगी सिमजे रिलायंस बोदा काइनगा यामना सिजनबा सिगी मतम सिददी सिमजे एयरसेल जे सिसे याम फजना सिजनरिङै मतमनि हाय मोगी मतम सिदा फोन से कीपैडतगा ओरगा सिमगा अनि हापा याबा मतमदुदा मा सिगी फोन से सिम अनि हापा यारे कीपैड ओरसु सिम अनि हापा याबा कइनोने फोने गाना हाय यामना अदुमाइना यामना तौनबा मतमदो अदुगी मतमदुनि हायबा मोइना लेसाबिगा फारइसे नुपासिंसिगा फोन वारी अदुम सानबा होए मासे मादी सिगी मतमसिदा अदुम फोन कइनो पाए स्मार्टफोन से पाए हायबको लेरगा पाए
mana nupa ama adum khangni ahanba oidoira natraga kaya ani suba oidoira phajana menman ta aduga phone ga wari sanadana khangnaba nupa se sisina oidoini hai masa kashamna phajade ko yengbada masamga do charan gauragane yam nokning masakta am pa mamai ga piaga nupa oiragadi mamai pa ga wang chawba ma adu oidaba masaga parga paide masami ga piktak torga masamga charan hawbado adudo oi haiba mai masakse haibada singer ama leina tamanaw na ko tamanaw na singer am lebdo adugi sakta haibe changeba ado tamanaw di mayamna phajaram bai phajaram da bai ko mi wakhal ni duga hojigi iche se manadi phajade haye masakto nupa mande karino angang macha malaga angang macha da masam amani khak hauraga bane se koi adu male haibako ma kam pam di nupa se na di koi pamjar bani nushir bani kainaga mongondaga koi laktana khotana chapok leidana khotan toy masu adum matam da topa nupa se koina banate ani hunga koi badu wakhal ga di leitribado inkhala ko matam oibage koina dana masu yaning daga dum yabdo nushibidi shwa phawdaba koina re haibagi adum pangkoi daga koiraga lei eba magi kogi phone wari sanaba dagi magi honga iba mong se khara khangbasida iche se gi mama sina kogi nangna khangnari do karai dagi no yek nung thokpra hana hangdo u yamna senai haye duga kari lamno kayumno kari lamgi machano khopano hangu napagi mong matausiga nang langphang wakan pangtaw tawganu ko napana yadabase yadabani hayebako moigi baba se yam sati hai wadi ingang draga mitna da mi se munna yengba duga moi adugi lamduda su moi baba dagi hena paisa paiba mi su leiba budi duga moi ba se masagi oina kitang kaino tawjabado mana haidi macha singse amata yadaba yaroi indaba yaroi haibagi adum wakhala ma leiba janida aduna mama na su mangonda machanupi mathandaga oibanina nangna apamba nushiba nupado heta chenthokhibaga yaroi na adumaina mangonda hana adum hayebako madi inkhalakpa matam oibanina kaisu khanjalude matam duda duga mana khangnari mido sidagi ni khotpagi ni ga hai mogi khogi hingonungi manam masingna gai stang nupa sidi uchi ni singda lupthoroga karakpa male kan hai pan as manbani ganaga masu hai mina male hai ga mandabani hai kanaga hainingdabado hainingdabai maramna nungsidabagi adamasu moi hingonungi manamana ne koi isingda luptho uchi mal habdane as amuk khena hainaraktabdo khangbra nupane sadana koiba lakdaga masamga do koi kaino tabdo yumkhatpido khangidana kaino tabdo tamnaw sam tawbane karino masama pra lawai daga pra chap yuna yumkhatpi ma leibado ko na hawai matam amada adu yam channaramidana adumaina ga skirabani do khana lakpasida ya bit leiti maje khangbra mana bit leitrisina ne mama nabigi nupa masak fajabaga yawe haibako khale asasi nupa sina oi ujaramadi di kai matam duda nokdinge ado matam duda ne koi mama nabigi nupa se asiwina koiramadi aise kainaga khanjabado mangonda koi gi haikpa natti dubu inkalakpa matamnina phajaba se pamidana ko dumaina khangi hai nongma iche siga ko moi mama nabi singjika chak chanaba numise sise bye bye numit ne ko ingthamta gi yam engwa matam bye bye numit se sida moise numit tare haye moina yenga leba chalise numit tadringai de thokcharakpa duga mama nabi singi nupa ma mu unna degi singjubara amukcha ingkhalakpa matamnina chai ngai ju chanbado chakchana doine haraga dum singjubara ga jum chasanbi khochanbi taraga moise lange numise ta gai daga chatpase mi gai macha ga lakpase ko chapam leitabini moi mamani mi yam haibako pullido lambi je ta sandana phandana nakan di moise pham ngakta oibagi adum mayai daga chasalaga ke haini kogi nupa ga bye bye daga mi date ka chasabase moi daga loksan bi to mi date chatlaga moi ni date chatpa phangdrabani na ko chatpa phangdaba di lakti lamaga su bye bye daga date ka chatpa mi yawidana adumaiga chatkibase moi daga loksan bi khochan bi khalko matamgi mi usittaba haidura mi kidaba haidura ko adumaina ga tawdan langdana tawra moi se numi ta thokre ne numi se ta thokra kansida moise challe ko kathen chatlaga yense leibajani ye leibase mi yamboda bye bye numit oibagi adum manam leina bai moise ngairaga leibasida
nupa ama cycle da laebako nupa ama cycle da laaga masu yen logen haiba yen logen haiba sida mogi kogi yen yoliba mido yen asema yoliba mido sisina magi di yamde keji ma khayam khatani magi sana pithokrage kon haiba haingam tongamba mamane bising yawidana ko yen keji ma khay khata ga na ga toksalaga moi mase poroto noksan bi do ko da hauji isi sisu yawe haiba ko noksan buda noksan da ga taw hai mi ikairam haiba matam duda ada yen keji ma khay do loga mase adum chakrage na taw ko adum chakre ichi sina nupa se dum uhawe basagi cycle daga dum lepaga mo ma tawse adum cycle daga lepaga khuru ga dasmaina dum nik poi nom poi toroga laiba nupi mayam duda yengba ngamdri ni khangde yengning dri ni khangde magi thokpa ma dum toroga laibudo de yendu purga chakre ichi sina khanje ko matam sta ma hasi nupa se masakati phajaira phajadira di khangma tuga uba matam dum yengning bam di phawbudo kaino di khangdana yengning bam phawbudo ko da moi mane bi myana wari ga sanan kotana tawe do mana hayam ko hoji isesna hanai koina hoji haiduma ikairam ningo kaina haiba kasa mana bida adune ju khali ni mana bi mana hai adune isu khali ningo imanabi gi ko mogi mabungjing thokpaga oire aseng wai moi da rom daga chalaga ikai jarani nusina yam khikali en haiba ko diman kai dino sibon hai mogi laikai ne bako laikai hai mo laikai se yam chawi haye laikai khul laikai yam chaw duga laikai di laikai oiba duga Makhal laikai aw laikai maya laikai kaina leidina dumaina oiba jani da adu laikai dagi nin hai ko man ai su udeshini da mapan pakna thoktabani thaba dum suraga leiba kem to aine uba kudingi thaba dum subani phijam subani simi jena mamana bin haiba jani da kasu khajaludre langdana khotana adu nimitu bye bye nimitu bye bye lauri ni kaina ko mose labuk tani chakchana rise thenga bani labuk haide athappa labuk ta chalaga laur brante ko moi mamana bisingi yumdo yumga koi labuk oi haide ni moidi labuk haibadi farm layedana ko farms da koi lampak oi koi phum mathak haidira phum na kangjan gibagi haidira kaino aise haiba thoktre kansan gibagi haidira kogi lawga palaga thambai type ta labuk ki type ta ga lampak su direct natabi farm su direct natabi aduga labuk oi kai oi haidira ama lei haiba ko adumaya leiba sa chana ba ko yum laga koi maning wai da adumaya lei bhai tare ne adumaya leiga moise ka chana dana ko bye bye law de ga bukham daga ta khabais na thendana ko yam nugai hai legi ngasi di sengna dum hai da ko panga ju test tawbani ko ngasi test tawse kaina ko mama na bisin ko test ka taw hai ko test ka tawdana kitang kaino makhum macha daga saina ga scanne thakdana dagi mama na bi khara bobaka thaksana mi yam chatina nugai moise laudana ko dagi kaptana mama bi khara na ex ninjaga kappa kangbum siawe duga magi nushinaba sindaga phone ga toksalaga khaijinba kangbum su yawe ba iche sisu baga khangnaba nupa ma leina ko duga khata manaw man budo tamnaw man buduga wari se dum khra sana dana ko toy mane bitikya ilei tab ko dum mem sana bagi dum masu dum nungai na sana gi kai chana ge ngasi di ka yen chai khole noi di kai cha ge ha moi dinga noi na tawi khole ga na ga smanga wari sana ga bye bye ni mi se hogre ni yor ni mi se si so mu chak chana bi ni moise bye bye gi bisa khra lemba ma lemba ko khaina bagi du bisa khra duka khra na puthok na re duka leitaba mama na mising leidana bisa kitang wa ni putho ande hai ba ko puthok jong khra ga putho ga chum nonga la ga mu chak chana bi ni segi ma se dum lai e moi mama se ichi gi mama se ma se kino do hai ba phi mate inna ba phi mate to adu do khra sai yumda lerga sisu khra saw nang su ko heman gre lang ko bodu heman gre khotman gre ingba matam ga oibani na iche sina su phi se ya saning da bai tar ne dum phaju mong dum leining bi damai na ga yam tawe haye mabung ahan se sidi dum khra phai hai ba do mabung yai ma se sidu phagi jugai di yam tawba phadiam phaba duga amumuk sorok pa kan di khutna hane ta han ba do chinga khutna han ba do chai dringai da hana phuba do tawi hai mabung yai mase mabung ahan je si dum phadi phai aduga wadi kyangang di hai ba ko aduga iche sigi mopa se ma ga di makeup kang di phudanari ba dum phuna de ba mopa sina angang oi bagi achapo mak ta chare
adum kham chage haiba ichesina di masu chaning ba kaya ko phamu da putu phulatna da masam ga phoina da ga tawe hai mai masam ga sem yam ke lai mo pana ga phoi ba ko matam du da angang oi ribani na ko ichesu dum yam chaning ba gi ko le sabi di phar bani du chaning ba haw bu se hai ba si mak tu ngamok hai ba ko ngamok hai ba si mak tu yam na chaning gi da achapot hai ba si mak tu मैम चाहनी फुनई है सूमायना मासे अवाब क्या खादना लेलगा नोंमा इथा थाजदना नुपासे नौना थेंगनबजानीदा नुपा हाइबदी ngसाइगी कोई बाय बाय नुमिता येन केजी मखायम खक लैगिबा नुपादो अदुदो मा थेंगनबा इमाना सुम खनबको नुपासे इसे काइदनो उबा मालिदा ना मासे खल्ले माना अदुदो कराई चपनोदी खंगदे मासे मथंदा चले हाइबको दुकान चलिरम कराई चपनो मादे काउदी काउरे हाय अदुदो अदा मासे लंबी लाकपसदा साइकल थलाकपस सिनपासे काइदनो उग्रेदा ना खलगा इचेसिना येगा सुम लाकपा नुपासे मोंदा दुम फलप ती दुम येगापको हेगा मासे उग्रे ओ कानी जंगा हेदोखरबनी को नुपा हेदोखरगने मतंद माना कारण फुबै जांगजे नुपासे माना किसु इकाय फाउदे दुगा करी फाउइनोदी खंगदे दुगा कसुम हाइजदब नुपादो माना ओय अमता गायखो गाय हाइबजानिदा इचेसिनाको नुपासे खाममदबी दुम थोरसकी बानजानिदा मंगोंदा ओइबोय निंगदबदो मसक खंगलब नतबैना इचेसिना इचेसिनाको अमुका हाइबा ओय गायखो हारगा नंगनिने काइना सुमागा यम उसितबै टाइपतगा हाइबदोको अंदा मासे माय फकला ऑनथोर ए खंगब्रा दुगा फकला ऑनथो कासे इचेसिना नोक्सलले खंगब्रा इमा नोक्सलिबा नोक्सल कासे मासे दुम बरबर दुम अखोगी चेन बोय चटपोय का तौरगा नुपासिना चंगजनबदो माना को खनबसे मतमसे नुपासे मसकसे याम नुंसीबा हाइदोरा मसकसे येंगबदे याम लेमबा हाइदोरा अमदी फावबैना मासु कारण तानिंगे नुंसीनिंगिरा कइनो मागी थमोइदे इरांग लांगबम फावबदो नुपासिनादि मोंदा केमता हाइरपनति माना हाना हौजलिनेबको तसेंगना हाइरगदि नुपासे मोंदा तिंगा अदुम येंग लै हाइबको द इचेसिना नंगदो ऐ काइदनो म उग्रेने हाइबजानदा नुपासे हाइबजाने नंग खंगब्रने सिनि इचेसिना हाइजे नुपासे नहान केनोदा येन सेंबम लौबम दो अदुदो थेंगनबदो नत्रो हाइ नुपासे खंगमिजा ओय माने सिनि कई हाइनो हाइबजाने नुपासे माजे हाइनिंगा लेट्रबा अदुदा इचेसिना माजे इकाइरे हाइबको उसमा कइनो खामिजिबो काइना खलमा कसुनतिदा आई अदुदो माले नंगदो दुम खामबनिदा काइना हारे इचे चलगे हारगो इचे फरिक लैथो दुम चलेबको इचे कोने इकाइजरपतो मान तौरिदो कइनो मान तौरिसे मा मसाना सुकंग खंगजगिदेबा कइदबई खामिनो करिनो खपनोदि खंगदे अदो तसेंगना से नुसीबो ओइदोइनेबको मागे थमोइदा फरकप नुसीबनि मसादि खंगदबा खरा इकाइ थिगनबी कहनी इंतपसबी थमोइदा मरोन नायरगा थमजबी नुसीरसु फोंगनदबी नुपी ओरदि फोंगोइदबा दुगा हौजिकी इचेसिना नुसीबसे लोटपा हैतबी कितंग फोंगदोकपी ओइदोइनेबा अदुनने माना हाना नुपा माना हौट्रगसु नुपी माना हाना चेंजलगा ओय काइनागा तौरगा इरांग हौजलिसे याइदा सिसु नुपी हौरसु कैसु काइदेदा असिदगिने इचेसु दुम हले हाइ नुपासु दुम चखरे हाइबको वखलदि पंगनु मनुंगाइ हाइ मासे मसकसे फचैने काइ खलगको केमता हाइपदि नत्ते सगे दुम फन कुइना अमु थेंगनगिद्रे इचेसे सुम खलएबको थेंगनदबसे नुंगाइतबदो नहानगी थोकिबा थौदो माना मी साइकल थौजबदो खामुरगा इरांग तौसलुबदो माना थेंगनदबदुदि मथंदा दुम खंजबदो मादी करिमता फाउदा जाला आइना मा उनिंगिबा थेंगननिंगिसिबो काइनागा सुमाइना अदुम खंजै मासे खंजरगा करिमता हाइद्रे ngसाइगी हाइदी मागी ममानबी लैदना वगी हौजिकी नुपासे इचेसिना ngauजबा ओइदनिको ngauजरिबा नुपासे सिसिगी मचनुपीगा तिनै हाइबसु लैबनिना माना हाइगे थिगतके अदगी नंबर लौगे हाइदे इराइ लाइना फंगबा पोनी दुबु तसेंगना नुपी अमना नुपा अमदा नुसी हाइबसे नुसीद्रगदी पंहाइ हाइबा ngami पंहाइ हाइबे आइदुगा नुसीबा अमा ओइरगदी हेक्ता हाइबसे ngamdedana मासु थमोइददी नुसीबदी फावरगा मासे हाइबसे सुंगम ngamdeba थेंगनगिद्रे थेंगनदबसे इचेसिना चौराकना हाइबदा
ꯊꯥ ꯑꯃꯗꯤ ꯐꯥꯔꯝꯃꯣꯏ ꯊꯥꯈꯥꯏ ꯈꯔꯗꯤ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ ꯅꯪ ꯉꯥꯏꯗꯒ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯊꯦꯡꯅꯗꯕꯗꯣ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯒ ꯊꯥꯃꯨꯛꯇꯤ ꯐꯥꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏ ꯃꯣꯏ ꯑꯅꯤ ꯊꯦꯡꯅꯗꯕꯁꯦ ꯐꯅ ꯀꯨꯏꯅ ꯊꯦꯡꯅꯗ꯭ꯔꯒ ꯅꯣꯡꯃ ꯏꯆꯦꯁꯤꯒ ꯃꯥꯒꯤ ꯃꯧꯄꯥꯁꯤꯒꯅ ꯃꯣꯏꯒꯤ ꯉꯥꯅꯨ ꯃꯆꯥ ꯑꯣꯟꯕꯖꯥꯠꯅꯤꯗ ꯉꯥꯅꯨ ꯃꯄꯤ ꯃꯆꯥꯁꯦ ꯄꯥꯠꯇ ꯇꯥꯕꯖꯥꯠꯅꯦꯕ ꯑꯗꯣ ꯄꯥꯠꯇ ꯇꯥꯕꯁꯤꯗ ꯉꯥꯅꯨ ꯃꯆꯥꯁꯤꯡꯁꯤꯗꯤ ꯄꯤꯛꯃꯜꯂꯤ ꯑꯗꯨꯅ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯃꯄꯤꯅ ꯄꯨꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯃꯥꯅ ꯍꯣꯏꯖꯜꯂꯣꯅ ꯍꯥꯏꯕꯖꯥꯠꯅꯤ ꯍꯣꯏꯖꯜꯂꯣꯅ ꯍꯥꯏꯔꯒ ꯃꯥꯒ ꯃꯧꯄꯥꯒꯁꯦ ꯂꯥꯛꯄ ꯃꯥ ꯃꯊꯟꯇ ꯆꯠꯄ ꯇꯜꯂꯦ ꯑꯗꯩ ꯃꯧꯄꯥꯁꯤꯁꯨ ꯃꯊꯟꯇ ꯆꯠꯄꯁꯨ ꯇꯜꯂꯤ ꯍꯥꯏꯕ ꯃꯕꯨꯡ ꯑꯅꯤꯗ ꯍꯥꯏꯒꯗꯕꯁꯨ ꯃꯕꯨꯡ ꯑꯅꯤꯗꯨꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯕ ꯃꯄꯥꯁꯤꯅ ꯉꯥꯛꯇ ꯃꯇꯝ ꯐꯪꯍꯟꯗꯕꯗꯣ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯑꯃꯒꯤ ꯃꯇꯝ ꯀꯌꯥ ꯐꯪꯍꯟꯗꯦ ꯊꯕꯛꯇ ꯑꯗꯨꯝ ꯁꯨꯅꯕ ꯁꯦꯜꯁꯦ ꯀꯃꯥꯏꯅ ꯇꯥꯟꯒꯗꯒꯦꯅ ꯑꯗꯨꯝ ꯈꯜꯍꯟꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅꯀꯣ ꯃꯣꯏ ꯑꯅꯤꯅ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤꯅ ꯃꯃꯥꯅ ꯄꯥꯈꯣꯟ ꯁꯤꯔꯛꯑꯦ ꯉꯥꯅꯨ ꯃꯆꯥꯗꯣ ꯍꯣꯏꯒꯠꯂꯛꯑꯣꯅ ꯉꯥꯅꯨꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯉꯥꯅꯨ ꯀꯣ ꯃꯄꯤ 2-3 ꯂꯩ ꯍꯥꯏꯕ ꯃꯄꯤ 2-3ꯗꯨꯅ ꯃꯔꯣꯟ ꯆꯞ ꯃꯥꯟꯅꯅ ꯑꯣꯜꯂꯛꯄ ꯃꯄꯤꯗꯤ ꯑꯃꯈꯛꯅ ꯑꯗꯨꯝ ꯆꯦꯜꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯗꯨꯅ ꯆꯥꯊꯣꯛꯈꯤꯕ꯭ꯔꯥ ꯌꯣꯟꯊꯣꯛꯈꯤꯕ꯭ꯔꯥ ꯇꯧꯋꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯉꯥꯅꯨꯗꯣ ꯑꯗꯣ ꯃꯄꯤ ꯑꯃꯗꯨꯅ ꯑꯗꯨꯝ ꯍꯣꯏꯔꯒ ꯆꯦꯜꯂꯒ ꯑꯗꯨꯝ ꯂꯣꯏꯅꯍꯟꯈꯤꯕꯗꯣ ꯑꯗ ꯉꯥꯅꯨ ꯍꯩꯒꯠꯂꯛꯄ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯕꯀꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯉꯥꯅꯨꯗꯣ ꯑꯗꯒꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯂꯩꯔꯒ ꯅꯥꯀꯟꯗ ꯑꯗꯨꯝ ꯃꯌꯥꯏꯗ ꯁꯣꯔꯣꯛ ꯑꯣꯏꯕꯅꯤꯅꯅꯦ ꯁꯥꯏꯀꯜꯒꯨꯝꯕ ꯒꯥꯔꯤ ꯑꯆꯧꯕ ꯒꯥꯔꯤ ꯃꯆꯥ ꯂꯣꯏꯅ ꯆꯠꯄꯅꯤꯅ ꯃꯣꯏꯒꯤ ꯑꯗꯨ ꯈꯨꯟꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯆꯠꯄꯅꯤꯅ ꯉꯥꯅꯨꯁꯦ ꯁꯣꯛꯀꯗ꯭ꯔꯥ ꯄꯥꯈꯠꯄꯒꯤ ꯆꯦꯛꯁꯤꯟ ꯇꯧꯋꯦ ꯑꯗꯩ ꯃꯧꯄꯥꯗꯤ ꯑꯗꯨꯝ ꯆꯥꯎꯗꯤ ꯆꯥꯎꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯌꯥ ꯆꯦꯛꯁꯤꯟꯗꯕꯗꯣꯀꯣ ꯀꯩ ꯍꯥꯏꯅꯤ ꯕꯤꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯍꯩꯇꯕꯗꯣ ꯃꯥ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅꯅꯦ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯣ ꯀꯥꯏ ꯕꯤ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅꯒ ꯆꯠꯂꯤ ꯀꯥꯟꯁꯤꯗꯅꯦ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯄꯖꯥꯠꯅꯤꯗ ꯃꯥꯁꯦ ꯀꯧꯔꯛꯑꯒ ꯃꯥꯁꯦ ꯃꯉꯣꯟꯗ ꯃꯥꯟꯗꯕ 2-3ꯂꯛꯇꯤ ꯀꯧꯔꯛꯑꯒ ꯃꯃꯤꯡ ꯀꯧꯔꯛꯑꯗꯤ ꯑꯃꯨꯛꯁꯨ ꯐꯗꯧꯕ ꯑꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯥꯗꯤ ꯃꯉꯣꯟꯗ ꯅꯠꯇꯦꯅ ꯉꯥꯅꯨꯗꯨꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯆꯪꯉꯒ ꯂꯩꯔ ꯀꯥꯟꯁꯤꯗꯀꯣ ꯃꯥꯁꯦ ꯃꯉꯣꯟꯗꯅꯦ ꯅꯛꯁꯜꯂꯦ ꯀꯥꯟ ꯁꯨꯃꯥꯏꯅ ꯇꯛꯂꯥꯎ ꯑꯣꯟꯊꯣꯛꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯉꯥꯎꯖꯕ ꯅꯨꯄꯥꯗꯣ ꯉꯁꯥꯏ ꯃꯤ ꯁꯥꯏꯀꯜ ꯊꯧꯕꯗ ꯃꯥꯅ ꯈꯥꯝꯖꯤꯜꯂꯨꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯁꯦ ꯉꯛꯑꯦ ꯍꯥꯏꯕꯀꯣ ꯃꯥꯁꯦ ꯁꯨꯝ ꯌꯦꯡꯉ ꯂꯩ ꯍꯥꯏ ꯑꯗ ꯑꯆꯥꯄꯣꯠ ꯄꯤꯔꯛꯑꯦ ꯍꯥꯏꯌꯦꯀꯣ ꯅꯨꯄꯥꯁꯤꯅꯀꯣ ꯁꯥꯏꯀꯜꯁꯦ ꯈꯥꯝꯃꯝꯕꯖꯥꯠꯅꯤꯗꯀꯣ ꯁꯥꯏꯀꯜꯁꯤꯅ ꯑꯗꯨꯝ ꯎꯔꯦ ꯂꯥꯞꯄꯁꯨ ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕꯗꯣ ꯗꯨꯀꯥꯟꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯏꯀꯜ ꯊꯅꯝꯃꯒ ꯑꯆꯥꯄꯣꯠꯁꯦ ꯃꯉꯣꯟꯗ ꯄꯤꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗ ꯄꯤꯕ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯥꯅ ꯂꯧꯔꯦ ꯃꯇꯝꯗ ꯑꯆꯥꯄꯣꯠꯁꯦ ꯀꯩꯅꯣꯅꯦ ꯂꯦꯁ 5 ꯄꯤꯕꯗꯣ ꯑꯗꯨꯗꯣ 2ꯅꯦꯕꯀꯣ ꯂꯨꯄꯥ 10ꯒꯤ ꯄꯤꯔꯀꯥꯟꯁꯤꯗꯀꯣ ꯉꯥꯅꯨ ꯍꯣꯏꯖꯜꯂꯤꯔꯥꯅ ꯍꯥꯏ ꯉꯥꯅꯨ ꯍꯣꯏꯖꯜꯂꯤꯅꯦ ꯁꯤꯅꯤꯗ ꯑꯗ ꯃꯥ ꯀꯅꯥꯅꯣ ꯍꯥꯏ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯦ ꯗꯨꯀꯥꯟꯗ ꯂꯥꯛꯏꯔꯣ ꯅꯪ ꯍꯥꯏ ꯗꯨꯀꯥꯟꯗ ꯂꯥꯛꯏꯅꯦ ꯍꯥꯏ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ ꯅꯨꯄꯥꯁꯤꯅ ꯑꯩ ꯄꯣꯠ ꯑꯃ ꯂꯩꯕ ꯂꯥꯛꯄꯅꯤꯗ ꯈꯣꯠꯄꯅꯤꯗ ꯍꯥꯏ ꯅꯣꯏ ꯉꯥꯅꯨꯔꯒ ꯍꯪꯉꯦ ꯅꯨꯄꯥꯁꯤꯅꯀꯣ ꯏꯆꯦꯁꯤꯅ ꯃꯥꯅꯦ ꯑꯩꯈꯣꯏ ꯉꯥꯅꯨꯅꯦ ꯍꯥꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯏꯆꯦꯁꯤ ꯑꯗꯨꯝ ꯆꯪꯉꯛꯑꯦꯕ ꯏꯆꯦꯁꯦ ꯍꯔꯥꯎꯔꯦꯕꯀꯣ ꯑꯆꯥꯄꯣꯠꯇꯨꯒꯤ ꯅꯠꯇꯦꯕ ꯍꯔꯥꯎꯔꯤꯁꯦ ꯑꯆꯥꯄꯣꯠꯇꯨ ꯂꯨꯄꯥ 10 ꯈꯛꯀꯤ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯏꯔꯥꯡ ꯀꯠꯆꯕꯗꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒ ꯀꯣꯔꯤꯗꯨꯗꯤ ꯀꯩꯅꯣ ꯃꯁꯝꯗꯨ ꯆꯔꯟ ꯍꯧꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯍꯥꯏꯗꯅ ꯉꯁꯥꯏ ꯃꯣꯏ ꯏꯅꯝꯃꯅ ꯎꯆꯤꯅ ꯏꯁꯤꯡꯗ ꯂꯨꯞꯊꯣꯛꯄ ꯃꯥꯜꯂꯦꯅ ꯑꯗꯨꯗꯤ ꯐꯖꯔꯝꯃꯔꯣꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯅ ꯐꯖꯔꯝꯃꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯐꯖꯕꯗꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏ ꯏꯃꯧ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯅꯦ ꯑꯁ ꯍꯔꯥꯎ ꯂꯥꯛꯑꯦꯕꯀꯣ ꯑꯆꯥꯄꯣꯠꯁꯤꯗꯤ ꯃꯧꯄꯥꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯃꯌꯨꯝꯗ ꯉꯥꯅꯨꯁꯦ ꯍꯣꯏꯖꯜꯂꯦ ꯑꯗꯩ ꯃꯧꯄꯥꯅꯒ ꯍꯥꯏ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯨꯄꯥꯅ ꯑꯆꯥꯄꯣꯠꯀ ꯄꯤꯔꯛꯏ ꯈꯣꯠꯂꯛꯏ ꯀꯥꯏ ꯃꯃꯥꯅ ꯀꯗꯥꯏ ꯅꯨꯄꯥꯅꯣ ꯈꯣꯠꯄꯅꯣꯅ ꯍꯪꯉꯦ ꯃꯥ ꯈꯪꯗꯦꯗ ꯀꯅꯥꯅꯣ ꯈꯪꯗꯦ ꯈꯣꯠꯇꯦ ꯃꯤꯅ ꯄꯤꯔꯝꯕꯗꯨꯕꯣ ꯀꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯧꯄꯥꯁꯤꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯗꯣꯀꯣ ꯑꯉꯥꯡ ꯍꯥꯏꯁꯦ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯡꯗꯤ ꯑꯣꯏꯗ꯭ꯔꯕꯅꯦꯕ ꯃꯧꯄꯥꯁꯦ ꯑꯗꯨꯝ ꯆꯥꯎꯔꯕꯅꯦꯕ ꯑꯗꯨꯏꯁꯨ ꯑꯉꯥꯡ ꯋꯥꯈꯜ ꯆꯦꯟꯕꯗꯣ ꯑꯗꯩ ꯃꯥꯁꯨ ꯑꯗꯨꯝ ꯃꯃꯥꯗ ꯉꯝꯅꯕ ꯈꯨꯝꯃꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯍꯥꯏꯖꯟꯅꯔ ꯈꯨꯝꯃꯦ ꯃꯥꯁꯦ ꯑꯗꯨꯝ ꯑꯗꯨꯏ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣꯀꯣ ꯑꯗꯩ 1-2ꯔꯛꯇꯤ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯥꯗꯤ ꯉꯁꯥꯏ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤꯗꯨ ꯁꯥꯡꯕꯨꯗꯤ ꯁꯥꯟꯅꯩꯕꯨ ꯃꯥꯁꯦ ꯀꯌꯥ ꯏꯟꯇꯔꯦꯁ ꯑꯣꯏꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯁꯜꯂꯛꯄꯗꯣ ꯌꯥꯝꯅ ꯊꯃꯣꯏꯁꯦ ꯏꯔꯥꯡ ꯍꯧꯔꯛꯄꯗꯣ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯂꯩꯔꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯦ ꯍꯪꯉꯛꯑꯦꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯄꯥꯎ ꯆꯦꯜꯂꯛꯑꯦ ꯃꯃꯥꯟꯅꯕꯤ ꯁꯤꯁꯤꯅ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯥꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯅ ꯁꯤꯅꯤ ꯏꯃꯥꯟꯅꯕꯤꯕꯨ ꯀꯅꯥꯅꯣꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯃꯤꯡ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯑꯩ ꯃꯃꯤꯡꯁꯤꯗꯤ ꯍꯥꯏꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯃꯤꯁꯤꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯅ ꯍꯥꯏꯖꯔꯛꯇꯕꯅꯦ ꯑꯗ ꯃꯥꯅ ꯍꯪꯉꯦ ꯃꯃꯥꯟꯅꯕꯤ
ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯑꯁ ꯅꯍꯥꯟꯃꯨꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯅꯦ ꯅꯪ ꯈꯪꯉꯔꯣꯏ ꯑꯗꯣ ꯅꯪ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦ ꯅꯣꯏ ꯃꯥ ꯐꯤ ꯃꯇꯦꯛ ꯁꯥꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯖꯥꯠꯂꯁꯨ ꯈꯪꯗꯦ ꯀꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯆꯤꯡꯅꯩꯌꯦꯕ ꯈꯤꯇꯪ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯍꯣꯏ ꯍꯥꯏꯔ ꯃꯥꯏ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯦ ꯅꯝꯕꯔꯁꯦ ꯄꯤꯈꯤꯗꯤ ꯃꯥꯁꯦ ꯂꯩꯇꯥꯕ ꯑꯃ ꯈꯪꯗꯕꯗꯣ ꯐꯤꯒꯤꯕꯨ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯉꯥꯎꯖꯕ ꯃꯉꯣꯟꯗ ꯑꯆꯥꯄꯣꯠ ꯂꯨꯄꯥ 10ꯒꯤ ꯄꯤꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨ ꯃꯣꯏꯁꯨ ꯃꯆꯟꯅꯨꯄꯤ ꯊꯣꯛꯑꯦꯅ ꯉꯁꯥꯏ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯈꯤꯗꯅ ꯃꯥꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯒꯤꯕꯨ ꯑꯣꯏꯖꯥꯠꯂꯣ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯀꯥꯟꯁꯤꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯗꯥꯡ ꯑꯃ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯅ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯋꯦꯇꯤꯡ ꯆꯪꯉꯛꯄꯀꯣ ꯃꯥꯁꯦ ꯌꯦꯡꯉꯦꯕ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯂꯩꯕꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯝ ꯋꯦꯇꯤꯡ ꯆꯪꯍꯜꯂꯒ ꯃꯥꯁꯦ ꯄꯥꯏ ꯃꯥ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯕꯗꯣ ꯁꯤꯁꯤ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦꯅ ꯑꯗꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯀꯟꯐꯔꯦꯟꯁ ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯒꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯥꯟꯕꯁꯦ ꯎꯆꯤꯗ ꯏꯁꯤꯡ ꯂꯨꯞꯊꯣꯛꯄ ꯃꯥꯟꯕꯁꯦꯀꯣ ꯃꯥꯁꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯐꯣꯟ ꯂꯥꯛꯑꯦꯅ ꯍꯥꯏꯖꯟꯅꯔꯦꯕꯀꯣ ꯃꯥꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯑꯩ ꯊꯝꯃꯒꯦ ꯏꯃꯥꯗ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯀꯟꯐꯔꯦꯟꯁ ꯄꯤꯌꯣꯅ ꯃꯥꯅ ꯌꯥꯔꯣꯏ ꯏꯟꯗꯣꯝꯆꯥꯅꯤ ꯈꯣꯠꯄꯅꯤ ꯆꯩꯔꯛꯑꯅꯤ ꯊꯝꯃꯣꯀꯣ ꯑꯩ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯕꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯝ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯁꯤꯅꯤ ꯅꯨꯄꯥꯁꯤꯅ ꯊꯥꯖꯗꯦ ꯁꯤꯅꯤ ꯑꯗ ꯑꯩ ꯏꯃꯥꯗ ꯀꯧꯒꯦꯅ ꯍꯥꯏ ꯃꯥꯅ ꯏꯃꯥ ꯀꯥꯏꯅ ꯀꯧꯁꯟꯅꯔꯒꯀꯣ ꯐꯣꯟꯁꯦ ꯄꯠ ꯂꯥꯎ ꯀꯛꯊꯠꯂꯦ ꯍꯥꯏꯗꯤ ꯐꯣꯟ ꯂꯥꯛꯏꯗꯣ ꯉꯥꯜꯍꯟꯅꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕ ꯅꯝꯕꯔꯗꯣ ꯁꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯇꯧꯁꯜꯂꯒ ꯄꯥꯏꯈꯠꯂꯦꯀꯣ ꯅꯨꯄꯥ ꯑꯃ ꯄꯥꯏꯈꯠꯂꯦ ꯃꯥꯁꯤ ꯃꯥ ꯀꯩꯅꯣ ꯃꯥꯁꯤ ꯃꯤꯍꯨꯟꯁꯦ ꯇꯤꯡ 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 ꯆꯣꯡꯉꯦ ꯍꯥꯏꯕꯀꯣ ꯇꯁꯦꯡꯅ ꯃꯥꯅ ꯑꯍꯥꯟꯕ ꯀꯣꯏꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯆꯣꯡꯈꯤꯕ ꯃꯤꯍꯨꯟꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯆꯣꯡꯗꯦ ꯎꯅꯔꯤꯅꯤ ꯑꯆꯥꯄꯣꯠ ꯄꯤꯔꯛꯏꯅꯤ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯤꯅꯤ ꯀꯣ ꯃꯤꯍꯨꯟꯁꯦ ꯀꯩꯝꯇ ꯆꯣꯡꯗꯦ ꯑꯗꯨꯒ ꯍꯜꯂꯣꯗꯪꯒ ꯍꯥꯏꯔꯛꯄꯗ ꯀꯣ ꯉꯁꯥꯏꯒꯤ ꯑꯆꯥꯄꯣꯠ ꯄꯤꯔꯛꯄ ꯅꯨꯄꯥꯗꯣ ꯁꯤꯁꯦꯗꯤ ꯑꯣꯏꯗꯣꯏꯅꯦꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯈꯪꯕ ꯅꯝꯕꯔꯁꯦ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯗ ꯄꯤꯈꯤꯕꯅꯤꯅ ꯃꯥꯅꯦꯅ ꯈꯜꯂ ꯆꯤꯡꯅꯖꯕꯗꯣ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯉꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯁꯦ ꯍꯜꯂꯣꯅ ꯍꯥꯏ ꯃꯥꯁꯦ ꯇꯥꯅꯅꯦ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯍꯜꯂꯣ ꯀꯥꯏꯅꯒ ꯍꯥꯏꯖꯕꯗꯣ ꯇꯥꯔꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯩ ꯅꯨꯄꯥꯁꯤꯅ ꯑꯁꯣꯟꯗꯒꯤ ꯑꯩꯅꯦ ꯉꯁꯥꯏ ꯅꯝꯕꯔ ꯂꯧꯕꯗꯨꯅꯦ ꯈꯣꯠꯄꯗꯨꯅꯦ ꯏꯆꯟꯅꯨꯄꯤꯗ ꯇꯧꯔ ꯅꯝꯕꯔ ꯂꯧꯍꯟꯕꯗꯨꯅꯦ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯁꯤꯅꯦꯕꯀோ ꯃꯥꯅ ꯈꯪꯉꯦ ꯑꯆꯥꯄꯣꯠ ꯄꯤꯔꯝꯕꯗꯣ ꯅꯠꯇ꯭ꯔꯣꯅ ꯍꯥꯏꯕ ꯃꯥꯅꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯪꯉꯦ ꯅꯨꯄꯥꯁꯤꯅ ꯋꯥꯏꯇꯤꯡ ꯂꯩꯇꯦ ꯀꯩꯝ ꯍꯥꯏꯔꯛꯇꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛ ꯏꯆꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯦ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯇꯦꯛ ꯁꯥꯕꯒꯤ ꯑꯗꯨꯒꯤ ꯍꯪꯉꯛꯑꯝꯕꯅꯦ ꯁꯥꯕ ꯂꯣꯏꯔꯕꯅ ꯑꯗꯨꯅꯤ ꯍꯥꯏꯖꯤꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯌꯥꯝ ꯁꯤꯡꯉꯤꯀꯣ ꯍꯥꯏꯖꯤꯜꯂꯤꯁꯤꯗꯤ ꯏꯟꯗꯣꯝꯆꯥ ꯑꯃꯗꯁꯨ ꯏꯟꯗꯣꯝꯆꯥ ꯄꯪꯕ ꯏꯆꯦꯗꯤ ꯅꯠꯇꯦꯁꯦ ꯑꯗꯩ ꯆꯥꯛ ꯆꯥꯔꯕꯣ ꯈꯣꯠꯂꯕꯣꯀꯣꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯔꯦꯕꯀꯣ ꯏꯆꯦꯁꯨ ꯆꯥꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗ ꯃꯃꯤꯡꯁꯦ ꯍꯪꯉꯦ ꯑꯗꯨꯒ ꯏꯆꯦꯁꯤꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯃꯤꯡꯗꯣ ꯇꯥꯔꯁꯨ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯁꯨ ꯅꯨꯡꯁꯤ ꯃꯥꯁꯦ ꯍꯦꯛꯇ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝ ꯇꯧꯖꯔꯕꯗꯣ ꯃꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕꯗꯣꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯩꯉꯩꯁꯤꯗ ꯉꯁꯥꯏꯒꯤ ꯏꯆꯦꯒꯤ ꯀꯩꯅꯣ ꯃꯥꯟꯕꯗꯣ ꯀꯩꯅꯣ ꯇꯥ ꯃꯅꯥꯎ ꯃꯥꯟꯕꯁꯤꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯑꯗꯩ ꯋꯥꯏꯇꯤꯡ ꯑꯃꯨꯛ ꯆꯪꯉꯦ ꯃꯉꯣꯟꯗꯀꯣ ꯃꯥꯁꯦ ꯕꯤꯠꯁꯦ ꯈꯪꯇꯦꯛ ꯇꯦꯛꯄꯗꯣ ꯃꯥꯁꯦ ꯌꯥꯝ ꯇꯜꯂꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯋꯥꯏꯇꯤꯡꯁꯦ ꯑꯗꯨꯝ ꯆꯪꯍꯜꯂꯒ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯑꯗꯣ ꯑꯃꯗꯨꯁꯨ ꯐꯣꯟ ꯊꯝꯒꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯏꯆꯦꯅ ꯉꯥꯎꯖꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯐꯣꯟ ꯊꯝꯒꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯃꯣꯏꯁꯦ ꯑꯗꯨꯝ ꯁꯥꯟꯅ ꯂꯩ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯗꯤ ꯑꯃ ꯅꯨꯄꯥꯁꯦ ꯁꯥꯎꯔꯅꯦꯁꯦ ꯈꯪꯉꯦꯕ ꯏꯆꯦꯁꯤꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯗꯅ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗꯀꯣ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯦ ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯔ ꯐꯣꯟꯁꯦ ꯄꯠ ꯂꯥꯎ ꯀꯛꯊꯠꯂꯒ ꯋꯥꯏꯇꯤꯡ ꯆꯪꯅꯔꯦꯅ ꯃꯥꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯜꯂꯕ ꯑꯃꯅꯁꯨ ꯇꯧꯔꯛꯄꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯃꯅꯁꯨ ꯇꯧꯔꯛꯄꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯐꯔꯦꯗꯅ ꯏꯆꯦꯁꯦ ꯉꯥꯏꯍꯥꯛ ꯈꯜꯂꯦꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯁ ꯍꯥꯡꯅꯤꯡꯕ ꯀꯣ ꯋꯥꯔꯤꯗꯤ ꯑꯃ ꯉꯁꯥꯏꯒꯤ ꯑꯆꯥꯄꯣꯠ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯗꯤ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯕ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯃꯨꯛ ꯍꯥꯡꯉꯒꯀꯣ ꯃꯥꯁꯦ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣꯁꯦ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯝ ꯈꯜꯂꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄꯅꯤꯗꯅ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄ ꯃꯉꯣꯟꯗ ꯍꯥꯟꯅ ꯏꯆꯦꯁꯤꯅ ꯐꯣꯟꯁꯦ ꯇꯧꯔ ꯃꯥꯁꯦ ꯄꯥꯏꯈꯠꯂꯛꯇ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯇꯥꯃꯅꯥꯎ ꯃꯥꯟꯕꯁꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯛꯄꯅꯦꯕ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯁꯦ ꯀꯥꯕꯅꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯈꯣꯏꯇꯧꯒ ꯕꯤꯔꯤ ꯁꯥꯎꯅꯤꯡꯉꯦ ꯇꯧꯔꯒ ꯃꯥꯅꯀꯣ ꯄꯕꯠ ꯆꯠꯂꯒ ꯃꯥꯅ ꯃꯃꯥꯁꯤꯗꯀꯣ ꯏꯃꯥꯁꯤ ꯐꯣꯟꯁꯦ ꯑꯝꯇ ꯄꯥꯏꯌꯨ ꯁꯤꯅꯦ ꯃꯃꯥꯁꯤꯅ ꯀꯔꯤꯅꯣ ꯑꯝꯇ ꯄꯥꯏꯌꯨ ꯀꯅꯥꯅꯣ ꯑꯝꯇ ꯍꯪꯉꯣ ꯑꯗꯨꯒ ꯐꯣꯟꯗꯣ ꯀꯛꯊꯠꯂꯣꯅ ꯍꯥꯏꯔꯀꯣ ꯃꯃꯥꯁꯤꯅꯀꯣ
ꯑꯩꯈꯣꯏꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯒ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯐꯣꯟ ꯄꯥꯏꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯍꯥꯏꯕꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯖꯥꯠꯅꯤꯗꯀꯣ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯃꯁꯤꯁꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯕ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃꯗꯣꯝꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥꯅ ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯇꯥ ꯃꯅꯥꯎ ꯃꯥꯟꯕ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯊꯥꯖꯔꯕ ꯖꯥꯠꯅꯤꯗ ꯊꯥꯖꯕꯗꯩ ꯃꯥꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯗꯩ ꯃꯥꯅꯅꯦ ꯐꯣꯟꯁꯦ ꯑꯃꯨꯛꯀ ꯇꯧꯁꯜꯂꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯆꯥꯄꯣꯠ ꯂꯨꯄꯥ 10ꯒꯤ ꯄꯤꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯇꯧꯁꯜꯂꯒ ꯔꯤꯡꯁꯦ 3-4ꯔꯛ ꯆꯠꯂꯦ ꯄꯥꯏꯔꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯦ ꯄꯥꯏꯔꯛꯑꯔꯣꯏꯗ꯭ꯔꯅ ꯈꯟꯕꯗꯒꯤ ꯄꯥꯏꯔꯛꯑꯦ ꯄꯥꯏꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯐꯣꯟꯗꯣ ꯃꯩ ꯌꯥꯎꯗꯗꯅ ꯑꯣꯐ ꯇꯥꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯁꯥꯟꯅꯔꯒ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯆꯦꯁꯤꯒ ꯀꯣ ꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯨꯡꯁꯤꯅꯔꯦ ꯑꯗꯒꯤ ꯅꯨꯄꯥꯁꯦ ꯁꯥꯏꯀꯜꯗꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯏꯆꯦꯁꯤꯁꯨ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯀꯣ ꯍꯦꯟꯗꯣꯛꯑꯒ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯗꯨꯀꯥꯟꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯃꯔꯝ ꯆꯥꯗꯁꯨ ꯍꯩ ꯑꯆꯥ ꯆꯥꯅꯤꯡꯉꯤ ꯑꯗꯨ ꯆꯥꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯩꯕ ꯆꯥꯕꯗꯤ ꯅꯠꯇꯦ ꯏꯆꯦ ꯍꯣꯏꯒꯤ ꯕꯕꯥꯁꯦ ꯌꯥꯝ ꯂꯤꯛꯏꯅꯀꯣ ꯈꯔ ꯂꯤꯛꯑꯦ ꯍꯥꯏꯕ ꯂꯤꯛꯄꯅꯤꯅ ꯃꯌꯥꯝ ꯌꯥꯝ ꯆꯥꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯂꯨꯄꯥ 10ꯒꯤ ꯍꯩ ꯑꯆꯥ ꯆꯥꯅꯤꯡꯉꯤ ꯂꯨꯄꯥ 10ꯁꯦ ꯄꯤꯡ ꯄꯥꯏꯔꯒ ꯆꯠꯇꯣꯏꯅꯦꯌꯦ ꯆꯥꯅꯤꯡꯉꯤ ꯈꯪꯗꯦ ꯆꯥꯅꯤꯡꯗꯦ ꯈꯪꯗꯦ ꯍꯩꯁꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯆꯠꯂꯒ ꯃꯣꯏꯕꯥꯅꯤꯁꯦ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯅꯕ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯇꯧꯋꯤ ꯏꯆꯦꯅꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯃꯥꯁꯦ ꯀꯩꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯗꯤ ꯑꯣꯏꯔꯝꯃꯣꯏꯅ ꯒꯥꯔꯤ ꯃꯆꯥ ꯂꯣꯏ ꯊꯧꯅꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯃꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯕꯥꯏꯛꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯛꯇꯤꯚꯥ ꯑꯦꯛꯁꯦꯁꯁꯦ ꯌꯥꯝꯅ ꯊꯧꯅꯕ ꯃꯇꯝꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯦꯛꯇꯤꯚꯥ ꯑꯦꯛꯁꯦꯁꯁꯦ ꯑꯗꯨ ꯗꯥꯏꯌꯣꯒꯁꯦ ꯌꯥꯝ ꯊꯧꯅꯕ ꯃꯇꯝꯗꯣ ꯃꯥꯗꯤ ꯑꯗꯨ ꯊꯧꯗ꯭ꯔꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯥꯅ ꯈꯟꯖꯩ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯁꯥꯟꯅꯔꯦ ꯑꯗꯩ ꯏꯆꯦꯁꯤꯁꯨ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏ ꯑꯩ ꯁꯤꯗꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯪꯅꯔꯦ ꯅꯍꯥꯟ ꯅꯝꯕꯔ ꯂꯧꯕꯗꯣ ꯇꯧꯔꯦ ꯈꯣꯠꯂꯦ ꯃꯃꯥꯟꯅꯕꯤꯅꯀꯣ ꯀꯔꯝꯕꯅꯣ ꯈꯪꯗꯦꯗ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯋꯦꯗ ꯈꯪꯉꯦ ꯈꯪꯉꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯐꯖꯕꯅꯤ ꯃꯇꯨꯒꯗꯣ ꯌꯥꯝ ꯅꯥꯟꯕꯅꯤꯉꯣ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯗꯤ ꯉꯧꯗ꯭ꯔꯒ ꯑꯁ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦ ꯑꯁ ꯑꯩꯗꯤ ꯉꯥꯎꯖꯔꯤꯅꯦ ꯑꯗꯨꯒ ꯍꯥꯏꯁꯦ ꯃꯥ ꯉꯥꯎꯖꯩꯒ ꯁꯥꯎꯅꯤꯡꯕ ꯐꯥꯎ ꯉꯥꯎꯖꯔꯛꯀꯅꯣ ꯑꯩꯒꯅꯤ ꯀꯣꯏꯅꯔꯤꯁꯦ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯒꯅꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯃꯨꯜꯂꯦꯒꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯨꯁꯤꯀꯣ ꯀꯥꯏꯅ ꯐꯥꯒꯤꯒ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯍꯪꯅꯩ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯨꯝ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯒꯤ ꯃꯄꯥꯁꯦ ꯃꯄꯥꯒꯤ ꯃꯃꯤꯡ ꯈꯪꯉꯦ ꯑꯗꯨ ꯈꯪꯉꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯕꯖꯥꯠ ꯃꯣꯏ ꯕꯕꯥ ꯍꯣꯏꯁꯦ ꯁꯦꯜ ꯄꯨꯊꯣꯛꯄ ꯍꯥꯏꯕꯗꯣ ꯁꯦꯜ ꯄꯨꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯚꯟꯗꯥ ꯂꯧꯕꯒ ꯍꯥꯏꯕꯗꯣ ꯄꯣꯠ ꯅꯨꯡ ꯊꯝꯃꯒ ꯄꯩꯁꯥ ꯂꯧꯕꯗꯣꯀꯣ ꯑꯗꯨꯒꯗꯣ ꯂꯧꯕ ꯈꯣꯠꯄ ꯑꯣꯏꯕꯒꯤ ꯈꯪꯕ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯒꯀꯣ ꯑꯅꯤꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤꯁꯦ ꯕꯕꯥ ꯂꯩꯇ꯭ꯔꯦ ꯕꯕꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯒ ꯂꯩꯕꯅꯦ ꯑꯗꯣ ꯃꯆꯦꯁꯤꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯃꯒ ꯂꯩꯌꯦ ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ ꯑꯣꯏꯔꯤꯁꯦ ꯑꯗꯨ ꯏꯇꯣꯟ ꯇꯣꯟꯕ ꯑꯣꯏꯔꯁꯨ ꯈꯔ ꯋꯥꯕꯀꯣ ꯑꯗ ꯃꯣꯏ ꯏꯇꯩꯃꯁꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯩ ꯃꯇꯩꯃꯁꯦ ꯑꯉꯥꯡ ꯌꯥꯎꯔꯦꯕꯀꯣ ꯃꯣꯏ ꯃꯇꯩꯃꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯈꯣꯠꯇꯕ ꯇꯧꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯅꯤꯁꯨꯕ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤ ꯇꯧꯕꯗ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯦ ꯑꯩꯈꯣই ꯏꯇꯩꯃꯁꯦ ꯃꯣꯏꯒꯤ ꯗꯗꯥꯁꯦ ꯃꯌꯥꯝꯕꯁꯦ ꯏꯆꯦꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯃꯌꯥꯝꯕꯁꯦ ꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯉꯥꯎꯁꯟꯅꯔꯛꯄ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯁꯛꯇꯤ ꯂꯣꯏ ꯐꯖꯕꯖꯥꯠꯅꯦꯕꯀꯣ ꯏꯆꯦꯅ ꯉꯥꯎꯖꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯕꯅꯤꯅ ꯅꯨꯄꯥꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯁꯦ ꯈꯔ ꯉꯥꯎꯁꯟꯅꯕ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯃꯇꯩꯃꯁꯦ ꯈꯤꯇꯪ ꯋꯥꯕꯗꯣꯀꯣ ꯅꯨꯄꯥ ꯑꯃꯅ ꯉꯥꯎꯁꯟꯅꯔꯒꯗꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯏꯗꯅꯀꯣ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯑꯗꯨꯅ ꯃꯣꯏ ꯃꯇꯩꯃꯁꯤꯁꯨ ꯉꯝꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯩ ꯋꯥꯕꯅꯦ ꯈꯣꯠꯄꯅꯦ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯗꯨꯒ ꯅꯤꯡꯕꯗꯣ ꯑꯗꯨꯝ ꯀꯌꯥ ꯊꯨꯡꯕ ꯑꯣꯏꯗꯦꯗ ꯑꯗꯩ ꯁꯥꯏꯀꯜꯁꯤꯁꯨ ꯑꯩꯅ ꯊꯧꯅꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯇꯩꯃ ꯃꯆꯥꯁꯦ ꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯃꯨꯛ ꯊꯧ ꯈꯣꯠꯇꯅ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅ ꯋꯥꯔꯤꯁꯦ ꯇꯧꯔꯦꯕ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯏꯆꯦꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯁꯦ ꯈꯜꯂꯦ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯄꯤꯁꯤꯒꯦꯅ ꯃꯔꯝ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ ꯆꯤꯜꯂꯦꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯑꯋꯥꯕ ꯋꯥꯔꯤ ꯂꯤꯕ ꯈꯛꯅꯤ ꯑꯩ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯉꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯦ ꯏꯆꯦꯁꯤꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯍꯥꯏꯅꯕꯁꯤꯗ ꯑꯗꯨꯝ ꯏꯆꯝ ꯆꯝꯅꯅꯦ ꯌꯦꯟꯁꯥꯡꯁꯦ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯗꯨꯀꯣ ꯃꯇꯝꯗꯤ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯍꯪꯒꯥꯝꯗ ꯆꯥꯔꯖꯥꯠꯂꯣ ꯁꯤꯕꯨ ꯑꯅꯧ ꯑꯄꯦꯠꯁꯦ ꯁꯨꯡꯆꯥ ꯆꯥꯗꯕꯗꯣ ꯑꯗꯩ ꯉꯥ ꯅꯨꯡꯒꯥꯁꯦ ꯋꯥꯠꯅꯗꯦꯀꯣ ꯐꯥꯝ ꯂꯩꯅꯕꯅꯤꯅ ꯉꯥꯁꯦ ꯑꯆꯥ ꯉꯥꯒ ꯍꯥꯏ ꯃꯣꯏꯗꯤ ꯑꯆꯥ ꯉꯥ ꯑꯌꯣꯛ ꯉꯥꯒꯅ ꯍꯥꯏꯌꯦꯕꯀꯣ ꯂꯝꯒꯤ ꯂꯣꯟ ꯆꯠꯅꯕꯤ ꯑꯣꯏꯕ ꯖꯥꯠꯅꯤ ꯁꯤꯗꯩꯁꯤꯗ ꯑꯆꯥ ꯉꯥꯒ ꯑꯌꯣꯛ ꯉꯥꯒꯁꯦ
ꯀꯩꯅꯣꯅꯤ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯅꯨꯡ ꯊꯤꯟꯅ ꯈꯪꯗꯦ ꯍꯥꯏꯕ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯋꯤ ꯃꯣꯏꯗꯤ ꯆꯥꯕꯒ ꯇꯣꯏꯅ ꯐꯪꯗꯦ ꯃꯤ ꯃꯌꯥꯝꯒꯤꯗꯤ ꯐꯥꯔꯝ ꯂꯩꯅꯔꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯆꯦꯒ ꯑꯅꯤꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯏꯆꯦꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯁꯦ ꯏꯆꯦꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯁꯦ ꯃꯣꯏꯗꯤ ꯐꯥꯔꯝ ꯐꯥꯎꯕ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯋꯥꯕꯗꯣ ꯃꯌꯥꯝꯅ ꯉꯥ ꯆꯥꯅꯔꯁꯨ ꯃꯣꯏꯗꯤ ꯉꯥ ꯆꯥꯕ ꯐꯪꯗꯦ ꯃꯤꯒꯤ ꯀꯩꯅꯣꯒ ꯆꯠꯂꯀꯥꯟꯗ ꯉꯥ ꯇꯥꯡꯕ ꯍꯥꯏꯌꯦꯀꯣ ꯉꯥ ꯇꯥꯡꯕ ꯍꯥꯏꯌꯦ ꯉꯥ ꯇꯥꯡꯕꯒ ꯆꯠꯂꯀꯥꯟꯗ ꯈꯔ ꯐꯥꯔꯛꯄꯗꯣ ꯑꯗꯨꯝ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯁꯦ ꯏꯆꯦꯁꯤꯅꯅꯦ ꯌꯥꯝ ꯄꯤꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯔ ꯄꯤꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔ ꯄꯤꯁꯤꯒꯦ ꯈꯟꯕꯗ ꯃꯥꯅ ꯏꯆꯦꯁꯤꯅ ꯃꯥꯒꯤ ꯁꯦꯝꯄꯨꯁꯦ ꯊꯨꯒꯥꯏꯔꯕ ꯇꯨꯃꯤꯟꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯩ ꯍꯥꯏꯌꯦꯕ ꯃꯥꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯄꯩꯁా ꯇꯨꯡꯁꯤꯟꯕ ꯇꯥꯁꯟꯕꯁꯦ ꯀꯟꯕꯅꯤꯅ ꯏꯆꯦꯁꯨ ꯀꯟꯖꯩ ꯍꯥꯏꯌꯦ ꯀꯟꯖꯔ ꯄꯩꯁꯥꯁꯦ ꯃꯥꯅ ꯎꯅꯁꯦꯅ ꯀꯧꯔꯦ ꯅꯣꯡꯃ ꯀꯣ ꯅꯨꯄꯥꯁꯤꯅꯁꯨ ꯎꯅꯁꯦ ꯈꯣꯠꯁꯦ ꯀꯥꯟꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯕꯅꯦ ꯑꯝꯇ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅꯀꯣ ꯍꯣꯏ ꯀꯥꯏꯗ ꯎꯅꯁꯦ ꯍꯥꯏꯅꯣ ꯊꯦꯡꯅꯁꯤ ꯍꯥꯏꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯀꯩꯅꯣ ꯈꯔ ꯂꯥꯞꯄꯦ ꯏꯆꯦ ꯍꯣꯏꯅꯗꯤ ꯃꯣꯏꯁꯦ ꯈꯨꯟꯗꯣꯟ ꯍꯥꯏꯌꯦꯕꯀꯣ ꯈꯨꯟꯗꯣꯟ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯔꯒ ꯏꯆꯦꯁꯦ ꯆꯠꯂꯒ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯀꯅꯥꯝꯇ ꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥꯅ ꯄꯩꯁꯥꯗꯣ ꯄꯤꯗꯣꯏꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯈꯪꯉꯒ ꯑꯗꯒꯤ ꯏꯆꯦꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯈꯪꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯈꯟꯕꯒꯤ ꯃꯥꯁꯦ ꯃꯊꯟꯇ ꯆꯠꯂꯤ ꯅꯨꯃꯤꯠꯁꯦ ꯃꯃꯥꯟꯅꯕꯤ ꯎꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤꯌꯦ ꯑꯗꯩ ꯐꯣꯟꯁꯤꯁꯨ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯤꯅꯦ ꯉꯁꯥꯏꯒꯤ ꯏꯆꯦꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯐꯣꯟ ꯇꯧꯁꯜꯂꯛꯑꯗꯤ ꯀꯥꯏꯅꯈꯜꯂ ꯃꯥꯁꯦ ꯐꯣꯟꯁꯦ ꯌꯦꯞꯁꯜꯂꯒ ꯃꯥꯁꯦ ꯆꯠꯂꯒ ꯉꯥꯏꯔꯝꯃꯦꯀꯣ ꯁꯥꯏꯀꯜꯗꯒ ꯉꯥꯏꯔꯦ ꯑꯗꯨꯒ ꯏꯆꯦꯁꯤꯒ ꯉꯥꯎꯖꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯥꯒꯤ ꯃꯈꯨꯁꯦ ꯌꯥꯝ ꯅꯤꯛꯑꯦ ꯍꯥꯏꯕ ꯃꯤꯗꯤ ꯈꯣꯡꯄꯥꯛꯅ ꯍꯥꯏꯅ ꯅꯤꯛꯄ ꯂꯩꯗꯅꯀꯣ ꯃꯥꯗꯤ ꯃꯈꯨꯁꯦ ꯑꯣꯏꯅ ꯅꯤꯛꯄ ꯌꯥꯝ ꯍꯩꯌꯦ ꯃꯈꯨꯁꯦ ꯅꯤꯛꯄ ꯁꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ ꯏꯆꯦꯁꯦ ꯂꯥꯡꯉꯦꯀꯣ ꯃꯁꯥꯁꯦ ꯂꯥꯡꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯒꯁꯦ ꯃꯥ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯅꯕ ꯀꯨꯏꯗ꯭ꯔꯤꯕꯔꯥ ꯀꯩꯅꯣ ꯊꯃꯣꯏꯁꯦ ꯃ꯭ꯌꯨꯖꯤꯛ ꯙꯪ ꯆꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯣꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯅꯨꯡꯁꯤꯕꯩ ꯖꯥꯠꯇ ꯂꯣꯏꯔꯦꯌꯦ ꯁꯥꯏꯀꯜꯁꯤꯗꯅꯦ ꯑꯆꯥꯄꯣꯠ ꯈꯔ ꯌꯥꯜꯂꯝꯃꯦ ꯑꯗꯨꯒꯅꯦ ꯌꯥꯝ ꯅꯨꯡꯁꯤꯒꯗ ꯏꯁꯤꯡ ꯕꯣꯇꯜ 10 ꯄꯤꯕꯗꯨꯒ ꯌꯥꯜꯂꯒ ꯉꯥꯏꯔ ꯂꯩꯔꯝꯃꯦ ꯍꯥꯏ ꯅꯨꯄꯤ ꯎꯅꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯃꯥꯅ ꯄꯤꯖꯅꯤꯡꯕ ꯈꯔ ꯂꯩꯖꯔꯛꯄꯗꯣ ꯁꯤꯅꯦꯕ ꯅꯨꯄꯥ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯏꯁꯤꯡ ꯕꯣꯇꯜ 10 ꯄꯤꯕꯗꯣ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯨꯄꯥ 50ꯗꯪ ꯄꯥꯏꯖꯔꯒꯁꯨ ꯄꯤꯖꯅꯤꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯄꯤꯖꯅꯤꯡꯕꯒꯤ ꯁꯥꯏꯀꯜꯗꯒ ꯆꯦꯔꯪꯗꯒ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤꯀꯣ ꯑꯗꯣ ꯃꯥ ꯂꯥꯛꯄ ꯎꯕꯁꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯁꯜꯂꯛꯑꯦ ꯔꯥꯁꯤꯁꯦ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯣ ꯄꯨꯔꯥ ꯃꯇꯨꯝꯅꯦ ꯍꯥꯏ ꯏꯆꯦꯁꯤꯅ ꯍꯥꯏꯕꯗꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯀꯣ ꯍꯦꯔꯣ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯥꯗꯧ ꯐꯖꯕ ꯃꯤꯁꯦ ꯂꯩꯇ꯭ꯔꯤ ꯍꯥꯏ ꯐꯕꯨꯗꯤ ꯐꯖꯔꯝꯒꯅꯤ ꯑꯗꯣ ꯏꯆꯦ ꯁꯤꯗꯤ ꯃꯤ ꯁꯥꯎꯅꯔꯛꯑꯅꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯍꯥꯏꯁꯦ ꯃꯤ ꯐꯖꯕ ꯂꯩ ꯀꯩꯅꯣ ꯐꯖꯕ ꯂꯩ ꯑꯗꯣ ꯐꯤꯂꯝ ꯁ꯭ꯇꯥꯔꯗꯩ ꯍꯦꯟꯕꯨꯗꯤ ꯍꯦꯜꯂꯝꯒꯅꯦꯕ ꯏꯆꯦꯒꯤ ꯃꯤꯠꯇ ꯏꯆꯦꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯨꯅ ꯍꯦꯜꯂꯝꯒꯅꯤ ꯑꯗ ꯃꯌꯥꯝ ꯅꯨꯄꯤꯁꯨ ꯃꯥ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅ ꯍꯦꯜꯂꯝꯒꯅꯤ ꯑꯗꯣ ꯈꯪꯗꯦ ꯀꯌꯥꯝ ꯍꯦꯜꯂꯕꯅꯣ ꯍꯦꯜꯍꯜꯂꯁꯦꯀꯣ ꯏꯆꯦꯅ ꯑꯗ ꯍꯦꯜꯂꯤ ꯑꯁ ꯔꯥꯁꯤꯒꯁꯦ ꯃꯇꯨꯝ ꯂꯩꯌꯦ ꯃꯥꯁꯦ ꯐꯝꯊꯔ ꯋꯥꯔꯤ ꯁꯥꯟꯅꯀꯣ ꯑꯆꯥꯄꯣꯠꯁꯦ ꯄꯤꯔꯛꯑꯦꯀꯣ ꯄꯤꯔꯒ ꯏꯁꯤꯡ ꯕꯣꯇꯜꯒꯁꯦ ꯍꯥꯡꯇꯣꯛꯑꯒꯀꯣ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯁꯥꯏꯀꯜ ꯊꯧꯔꯛꯄꯩꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯅꯥꯔꯨꯝꯗꯒ ꯍꯨꯃꯥꯡꯒꯁꯦ ꯀꯥꯕꯗꯣꯀꯣ ꯏꯆꯦꯅ ꯎꯏ ꯍꯥꯏꯕ ꯈꯜꯂꯤ ꯃꯈꯨꯠꯁꯤꯅ ꯍꯨꯃꯥꯡꯁꯤꯕꯨ ꯇꯩꯊꯣꯛꯄꯤꯔꯁꯤꯔꯣ ꯀꯥꯏꯅꯒ ꯏꯆꯦ ꯅꯪꯁꯨ ꯌꯥꯝ ꯍꯦꯟꯖꯟꯃꯜꯂꯦ ꯑꯗꯣ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯈ꯭ꯔꯕꯖꯥꯠꯅꯤꯅ ꯃꯥꯅ ꯇꯧꯕꯒꯤꯗꯤ ꯏꯆꯦꯅ ꯅꯨꯡꯁꯤꯈ꯭ꯔꯤꯁꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯗ꯭ꯔꯤ ꯁꯣꯏꯔꯕ ꯃꯥꯒꯤ ꯐꯤꯕꯝꯁꯤꯗ ꯃꯁꯥꯁꯦ ꯄꯥꯇꯛ ꯇꯧꯔꯒꯀꯣ ꯋꯥꯡꯉꯒꯁꯨ ꯅꯨꯄꯥꯁꯦ ꯂꯦꯡꯕꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯟꯕ ꯑꯣꯏꯗꯣꯏꯔꯥ ꯄꯥꯛꯄ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯒ ꯃꯁꯥꯁꯦ ꯄꯨꯔꯥ ꯆꯞ ꯇꯤꯡꯅ ꯐꯜꯂꯒ ꯂꯩꯇꯦꯕꯀꯣ ꯃꯁꯥꯁꯦ ꯀꯣꯟꯇꯛ ꯇꯧꯋꯦꯕ ꯅꯪꯒꯟ ꯁ꯭ꯋꯥꯏꯁꯦ ꯀꯣꯟꯇꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯃꯤꯠꯁꯦ ꯄꯥꯁꯦ ꯃꯨꯏꯌꯦ ꯑꯗꯨꯒ ꯃꯃꯤꯠꯅ ꯅꯣꯛꯏꯔꯥ ꯑꯗꯩ ꯃꯅꯥꯇꯣꯟꯁꯤꯗꯒ ꯇꯨꯝꯇꯛ ꯇꯧꯔꯒ ꯌꯥꯝ ꯐꯖꯕꯗꯣ ꯁꯤꯃꯛꯅꯁꯨꯔ ꯈꯪꯗꯦ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯉꯥꯎꯖꯔꯒ ꯅꯨꯡꯁꯤꯕꯗꯤ ꯍꯦꯟꯗꯣꯛꯇꯅ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯑꯃꯁꯨ ꯌꯥꯎꯔꯤꯁꯦ ꯃꯁꯛꯅꯁꯨ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯏꯆꯦꯅꯁꯨ ꯃꯤꯒꯤ ꯍꯨꯃꯥꯡꯒ ꯀꯥꯕꯁꯦ ꯃꯥꯅ ꯎꯁꯟꯕꯤꯔꯦ ꯃꯊꯧ ꯅꯠꯇꯗꯅꯀꯣ ꯑꯆꯥꯄꯣꯠꯁꯦ ꯆꯥꯃꯤꯟꯅꯔꯒ ꯁꯨꯝ ꯆꯥꯃꯤꯟꯅꯔꯒ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯏꯆꯦꯁꯤꯗꯀꯣ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯩ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯛꯑꯒꯦ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯦꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯟꯖꯕꯅꯤꯅ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯛꯑꯒꯦ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯩꯁꯦ ꯅꯉꯣꯟꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯍꯥꯏꯅꯕꯅꯦ ꯃꯥ ꯁꯪꯕ ꯀꯥꯟꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦꯅ ꯇꯧꯕꯅꯦ ꯈꯣꯠꯄꯅꯦꯅ ꯍꯥꯏꯔꯛꯑꯕꯀꯣ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯒꯥꯔꯤꯐꯧ ꯊꯧ ꯐꯪꯗꯦ ꯃꯥ ꯏꯆꯦꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯒꯥꯔꯤꯗ ꯅꯠꯇ꯭ꯔꯁꯨ ꯎꯅꯕ ꯌꯥꯏ ꯀꯩꯅꯣ ꯁꯤ ꯑꯗꯨꯝ ꯎꯅꯔꯁꯨ ꯌꯥꯏ ꯍꯥꯏ
ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦ ꯌꯥꯕꯨꯗꯤ ꯌꯥꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯁꯨꯝ ꯈꯤꯇꯪ ꯂꯥꯞꯅ ꯈꯣꯠꯅꯕ ꯆꯠꯄꯗꯣ ꯑꯗꯨ ꯄꯥꯝꯕꯩꯅꯤꯗ ꯅꯪꯕꯨ ꯄꯨꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗꯒ ꯍꯥꯞꯄꯒ ꯆꯠꯄꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤꯅꯤ ꯂꯩꯇ ꯇꯧꯏꯅꯦ ꯑꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯀꯣ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯤꯅ ꯏꯆꯦꯁꯦ ꯍꯔꯥꯎꯋꯦ ꯍꯥꯏꯕꯀꯣ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯑꯗꯣ ꯏꯆꯦꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯤꯅꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯃꯃꯤꯠꯁꯦ ꯍꯥꯏꯅ ꯇꯛꯂꯥꯎ ꯌꯦꯡꯉꯤ ꯍꯥꯏꯕ ꯏꯆꯦꯗ ꯇꯛꯂꯥꯎ ꯌꯦꯡꯁꯤꯜꯂꯛꯄꯗꯣ ꯏꯆꯦꯁꯦ ꯃꯤꯠ ꯆꯥꯟꯅꯕ ꯉꯝꯗꯦ ꯍꯥꯏ ꯀꯔꯤ ꯋꯥꯅꯣ ꯁꯤꯅꯤꯗ ꯏꯆꯦꯅ ꯃꯥꯅꯀꯣ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯌꯦꯞꯄꯤꯅꯦ ꯕꯦꯒ ꯑꯃ ꯀꯩ ꯑꯃꯀꯣ ꯀꯩꯝ ꯄꯥꯏꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯅꯥꯀꯟꯗꯀꯣ ꯌꯦꯞꯄ ꯄꯩꯁꯥꯁꯦꯀꯣ ꯂꯧꯊꯣꯔꯒ ꯃꯥꯁꯦ ꯑꯩ ꯁꯦꯝꯄꯨ ꯊꯨꯒꯥꯏꯕꯅꯦ ꯁꯦꯝꯄꯨ ꯊꯨꯒꯥꯏꯕꯗꯨ ꯑꯗꯨ ꯅꯪꯗꯣ ꯄꯥꯏꯌꯣ ꯁꯤꯅꯦꯕꯀꯣ ꯑꯗꯨ ꯅꯨꯄꯥꯁꯦ ꯌꯥꯝ ꯏꯀꯥꯏꯕ ꯇꯥꯏꯞꯇ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯪ ꯄꯩꯁꯥ ꯄꯤꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯦꯕ ꯏꯆꯦꯁꯤꯅ ꯅꯨꯡꯁꯤꯕꯩ ꯄꯤꯕꯅꯦ ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯄꯤꯒꯗ꯭ꯔꯣ ꯂꯧꯁꯜꯂꯨꯁꯦ ꯁꯤꯅꯦꯕ ꯑꯗꯣ ꯃꯤꯑꯣꯏꯕꯁꯦ ꯈꯪꯉꯤꯗꯅꯀꯣ ꯍꯧꯖꯤꯛꯀꯤ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯃꯥꯏꯁꯨ ꯈꯔ ꯁꯣꯟꯕ ꯃꯥꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯂꯥꯏꯔꯖꯔꯁꯨ ꯃꯤꯉꯝꯗꯕ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯃꯥꯁꯦ ꯏꯀꯥꯏ ꯅꯣꯟꯊꯔ ꯂꯩ ꯍꯥꯏ ꯑꯗꯨꯝ ꯈꯪꯉꯦ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯆꯦꯅ ꯏꯀꯥꯏꯔꯅꯤꯅꯀꯣ ꯂꯧꯁꯜꯂꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯂꯧꯁꯜꯂꯣ ꯍꯥꯏ ꯏꯆꯦꯁꯤꯅꯀꯣ ꯍꯥꯏꯖꯜꯂꯦ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯏꯆꯦꯅ ꯍꯥꯏꯖꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯖꯟꯒꯦꯗꯀꯣ ꯏꯀꯥꯏꯕ ꯐꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯅꯀꯣ ꯁꯤ ꯄꯩꯁꯥ ꯁꯦꯝꯄꯨꯗ ꯇꯨꯡꯁꯤꯜꯂꯤꯁꯦ ꯑꯩꯒꯤ ꯍꯌꯦꯡ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯄꯤꯒꯦꯅ ꯑꯩꯅ ꯈꯟꯈ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯗꯨꯒꯤ ꯅꯉꯣꯟꯗ ꯄꯤꯔꯤꯅꯦ ꯅꯪ ꯄꯩꯁꯥꯁꯦ ꯂꯧꯅꯤꯡꯗ꯭ꯔꯕꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯀꯥꯏ ꯏꯆꯦꯁꯤꯅ ꯔꯣꯃꯥꯟꯁꯁꯦ ꯇꯧꯁꯜꯂꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯁꯤꯗ ꯑꯗꯨꯅꯅꯦ ꯃꯥꯁꯨꯅꯦ ꯏꯀꯥꯏꯕꯗꯣ ꯈꯔ ꯐꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯑꯦꯌꯦ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯁꯦ ꯈꯔꯇꯪ ꯃꯨꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯛꯂꯛꯄ ꯀꯥꯟꯗ ꯃꯌꯥꯒꯁꯦ ꯆꯥꯡ ꯃꯥꯟꯅꯔꯒ ꯀꯣ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯒꯁꯦ ꯅꯨꯄꯥ ꯌꯥꯗꯥ ꯄꯥꯟꯗꯦ ꯍꯥꯏ ꯅꯨꯄꯤꯒꯤ ꯌꯥꯗꯥ ꯄꯥꯜꯂꯒ ꯀꯣ ꯇꯨꯝꯇꯛꯀ ꯇꯧꯔꯒꯅꯦ ꯑꯁ ꯅꯣꯛꯂꯛꯄꯁꯤꯒꯤ ꯈꯨꯐꯖ ꯈꯨꯅꯨꯡꯁꯤꯁꯤꯗꯤ ꯂꯩꯇ꯭ꯔꯦꯌꯦ ꯁꯪꯁꯥꯔꯁꯤꯗꯀꯣ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦ ꯍꯥꯏ ꯑꯗꯣ ꯏꯆꯦꯁꯦ ꯄꯪꯉꯥꯎꯗ ꯉꯥꯎꯔꯕꯀꯣ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯣꯛꯂꯛꯄꯒꯤ ꯔꯥꯁꯤꯒꯤ ꯊꯃꯣꯏꯒꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯆꯦꯛꯈꯥꯏꯕꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯏꯆꯦꯁꯦ ꯍꯔꯥꯎꯔꯤ ꯈꯪꯕ꯭ꯔꯥ ꯄꯩꯁꯥꯁꯦ ꯂꯧꯍꯧꯕꯁꯤꯗ ꯏꯆꯦꯁꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯗꯣ ꯌꯥꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩ ꯆꯪꯉꯒꯦꯅ ꯍꯥꯏꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯑꯆꯥꯄꯣꯠꯁꯦ ꯄꯨꯒꯣ ꯍꯥꯏ ꯑꯗ ꯏꯁꯤꯡꯁꯦ ꯍꯥꯏꯔꯛꯇ꯭ꯔꯦꯕꯀꯣ ꯍꯥꯏꯔꯛꯇ꯭ꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯑꯒ ꯁꯨꯝ ꯄꯥꯏꯂꯦꯕ ꯑꯗ ꯏꯆꯦꯁꯤꯅꯅꯦ ꯏꯁꯤꯡꯗꯣ ꯅꯪ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯄꯥꯏꯍꯧꯔꯒꯦ ꯍꯥꯏꯔꯣ ꯁꯥꯏꯀꯜꯗꯣ ꯅꯥꯀꯜꯗ ꯀꯩꯅꯣꯗꯣ ꯑꯩ ꯀꯤꯂꯤꯌꯔꯗ ꯆꯞꯁꯜꯂꯣ ꯍꯥꯏꯁꯤꯅꯤꯗ ꯑꯗ ꯑꯁ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤꯅꯦꯅ ꯃꯥꯁꯦ ꯁꯨꯝ ꯇꯤꯡꯉꯛ ꯃꯥꯌꯣꯛꯅꯅ ꯂꯩꯕꯗꯣ ꯏꯆꯦꯅ ꯑꯗꯨꯗꯤ ꯅꯪ ꯏꯁꯤꯡꯗꯣ ꯊꯛꯄ ꯂꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯁꯤꯅꯦꯕꯀꯣ ꯄꯤꯔꯛꯑꯦꯀꯣ ꯑꯗ ꯆꯠꯂꯒꯦ ꯁꯤꯅꯦꯕꯀꯣ ꯆꯠꯂꯣ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯈꯔ ꯊꯧꯔ ꯆꯠꯈ꯭ꯔꯦ ꯏꯆꯦꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯀꯣ ꯍꯥꯏ ꯍꯨꯝꯗꯅ ꯉꯁꯥꯏꯒꯤ ꯑꯆꯥꯄꯣꯠꯗꯣ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯆꯥꯄꯣꯠꯇꯣ ꯀꯩꯁꯨ ꯌꯥꯝꯅ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯂꯦꯝꯖꯩ ꯍꯥꯏ ꯃꯥꯁꯦ ꯑꯆꯥꯄꯣꯠꯀꯁꯦ ꯍꯥꯏꯔ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯔ ꯂꯥꯛꯄꯗꯣꯀꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯀꯣꯏꯕ ꯐꯪꯖꯕꯩ ꯈꯨꯅꯨꯡꯉꯥꯏꯗꯣꯀꯣ ꯁꯥꯏꯀꯜꯁꯦ ꯊꯧꯒꯠꯂ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯕ ꯏꯆꯦꯁꯤꯅ ꯀꯩꯅꯣ ꯃꯥ ꯂꯦꯞꯄꯤꯁꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣꯅ ꯃꯥꯁꯦ ꯈꯜꯂꯦꯕꯀꯣ ꯑꯗ ꯀꯩꯅꯣ ꯂꯦꯞꯄꯤꯗꯤ ꯍꯪꯉꯦꯀꯣ ꯅꯪ ꯃꯥꯡ ꯆꯠꯂꯣ ꯁꯤꯅꯦꯕ ꯏꯆꯦꯁꯦ ꯏꯀꯥꯏꯖꯕꯗꯣꯀꯣ ꯅꯪ ꯑꯗꯨꯝ ꯊꯧꯈ꯭ꯔꯣ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯅꯪ ꯃꯥꯡ ꯆꯠꯂꯣ ꯅꯪꯅ ꯇꯨꯡꯗ ꯂꯩꯍꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯊꯧꯔ ꯆꯠꯇꯣꯏꯅꯣ ꯁꯤꯅꯤ ꯔꯣꯃꯥꯟꯁ ꯇꯧꯔꯤꯕ ꯃꯣꯏꯁꯦ ꯔꯣꯃꯥꯟꯁꯇꯤ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯗ꯭ꯔꯣ ꯀꯩ ꯈꯨꯅꯨꯡꯁꯤꯅꯅꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯣꯏꯔꯝꯅꯤ ꯑꯗꯩ ꯏꯆꯦꯁꯦ ꯍꯔꯥꯎꯋꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯍꯔꯥꯎꯔꯒ ꯏꯆꯦꯁꯦ ꯆꯠꯄꯁꯨ ꯈꯔ ꯁꯦꯝ ꯁꯥꯗꯅ ꯆꯠꯂꯦ ꯇꯨꯡꯗ ꯀꯃꯥꯏꯅ ꯈꯜꯂꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅꯒ ꯇꯨꯡꯗ ꯂꯩꯔꯒ ꯃꯥ ꯀꯃꯥꯏꯅ ꯃꯃꯥꯡꯗ ꯐꯦꯠ ꯂꯥꯎꯉꯩ ꯆꯠꯇꯣꯏꯅꯣ ꯈꯔ ꯁꯦꯝꯃꯀꯣ ꯃꯁꯝꯒꯥꯁꯦꯀꯣ ꯍꯥꯏꯍꯜꯂꯤ ꯁꯨꯃꯥꯏꯅꯒ ꯁꯝ ꯊꯥꯗꯣꯛꯄꯒꯤ ꯃꯁꯥꯒꯤ ꯍꯥꯏꯖꯗꯕꯤ ꯆꯧꯕꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯍꯟꯕꯤ ꯑꯃ ꯂꯩꯗꯅ ꯁꯝꯁꯦ ꯂꯩꯕꯅꯤ ꯁꯝꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯗꯅ ꯍꯥꯏꯍꯜꯂꯣꯏꯁꯦ ꯂꯩꯕꯅꯦ ꯏꯆꯦꯁꯦ ꯈꯔ ꯍꯥꯏꯍꯜꯂꯒꯀꯣ ꯏꯔꯥꯡꯒ ꯇꯧꯗꯅ ꯃꯥꯁꯦ ꯆꯠꯂꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯒ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯑꯦ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯄꯨꯔꯥꯛꯇꯤ ꯊꯧꯗꯕꯤ ꯑꯃꯨꯛ ꯏꯟꯕꯣꯏ ꯃꯈꯣꯡꯅ ꯑꯃꯨꯛ ꯏꯟꯕꯣꯏ ꯑꯗꯒꯤ ꯃꯇꯦꯛ ꯑꯃ ꯊꯧꯕꯣꯏ ꯈꯣꯠꯄꯣꯏ ꯇꯧꯔꯒꯅꯦ ꯆꯠꯂꯒ ꯏꯆꯦꯁꯦ ꯃꯃꯥꯟꯅꯕꯤ ꯃꯣꯏꯗ ꯆꯪꯍꯧꯔꯒ ꯑꯩꯁꯤꯗ ꯑꯣꯏꯅ ꯆꯪꯍꯧꯔꯒꯦ ꯈꯣꯠꯂꯒ ꯑꯆꯥꯄꯣꯠꯇꯣ ꯌꯥꯎꯕꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯁꯦ ꯋꯥꯔꯤ ꯇꯧꯔꯦ ꯑꯩꯁꯦ ꯅꯨꯡꯁꯤꯅꯔꯦ ꯈꯣꯠꯂꯦꯀꯣ ꯑꯁ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏ ꯑꯃꯗꯣ ꯀꯥꯏꯅꯔꯅꯤ ꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯈꯣꯠꯂꯤ ꯈꯨꯅꯨꯡꯁꯤ ꯑꯃ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯅꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯅꯕꯁꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯉꯦ ꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤꯀꯣ ꯅꯨꯡꯁꯤꯅꯔꯦ ꯃꯥ ꯄꯩꯁꯥ ꯄꯤꯔꯨꯕꯅꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯇꯦꯕꯀꯣ ꯁꯤꯒꯤ ꯃꯇꯝꯗ ꯏꯆꯦꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯒꯤ ꯐꯥꯛꯄ ꯍꯧꯋꯤ ꯃꯄꯥꯒꯤ ꯁꯦꯡꯒꯥꯎꯗꯤ ꯃꯥ ꯐꯥꯛꯄ ꯀꯤꯖꯩꯑꯕꯀꯣ ꯈꯜꯂꯦ ꯑꯁ ꯈꯣꯏꯕꯥꯒꯤ ꯄꯥꯛꯁꯤꯁꯦ ꯑꯝꯇꯪ ꯍꯥꯡꯇꯣꯛꯄ ꯐꯪꯉꯗꯤ ꯁꯤꯗ ꯄꯩꯁꯥꯗꯤ ꯌꯥꯎꯔꯝꯒꯅꯤꯁꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯈꯪꯉꯁꯨ ꯄꯥꯛꯁꯤ ꯁꯣꯗꯣ ꯃꯄꯥꯅ ꯆꯦꯛꯁꯟꯅ ꯄꯥꯏꯕꯅꯤꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯃꯃꯥꯒꯤꯗꯤ ꯑꯗꯨꯝ ꯁꯦꯡꯒꯥꯎꯗ ꯀꯩꯗ ꯂꯩꯁꯤ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯈꯔ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯄ ꯍꯧꯋꯦ ꯍꯥꯏꯕ
이제세 tasengna hojiki maga nusinaba anisubay nupase sida mase tasengna leiragena khanjabagi sumaina wari se sanaboy sanadaboy toroga nupa ngasai ama uchi sinda lupthokpa manbado andudo mase kya pau phaunadre ham talakpa haidura kaino ichena tanjabagi de nupa manasu yam nusi kainaba ngamoy kholoi habagi wahi se kisham hairaktaba mai se tapna tapna sum lapthoknaba ichegi mongsida nupa mana khangjabagira kaigino aduga ichegi laibak phaba oidoira ahanbagi nupasina kaya yetpiraktabdo mangonda se wari khara sanaboy sanadaboy ga tawraga hauji ichena nusijaba nupase sisi phajana nusinare moi ani se awa ana wari yam tawe de phonga se adum payo gaina payebako ayaba matamda ichesina forisa se hapebako da hauji nupase magi yam nusibam haidi mase thabak se sunglep lepa mi nataba moi muse wa base dum wa bazanida di paisa boredana cheng wan thok tuga iche na khwaide nusijaba nupase masu tabak se sunglep lepa mi nate tabak se khoigi moi gi keno to ha pham gi pali hapa ko dugumba chatle duga khoigi nga pham to bagi thambal thabjet myam hobale hai thambal thabjet hobase sisi amuk lu phukta laga sengba adagi thambau tan ba ko sungba thaba adagi khoigi chek suba dagi azam chali thabak se pangchada chali laweba ko milam gi gari daga pulap chatpa duga chali thaba amta lepa nupa nateba thabak je wan chalaga dum paisa sina moimungi chengwan ba khotpa tawe de maya ba si thabak se amu tidum suri subjani du angang sing leibani na imung wana bodo awa macha bagi cheng suwan ba dagi chana thangna henjang na pisu loi leibani na wa bodo oi bazani da aduga mu ichena ko nusijaba nupasi mama se khogi keno tobodo pot yonge harasu pot tiknaba paisa leitabay ni khangde duga inkhondo chawdabagi ni khangde keno tawjadabado yoningai leitabagi yon bachatabado tawang khangdaba imungdai thabakti pangsu sujaba tawe aduga moise kamaina wagrino haiba kansida ko ichen hangba kansida moise moi baba na ba dagi khogi pham ga do yonthokiba inkhon ga do yonthokiba ko adumaya tawbadagi moise wathagi boy bazane ba ko da nusinare phaja nusinare no ma moi lila taw haiba ko da lila taw ba kasa yengba chale ichese khogi mama ga puning wachapado mas mamanabi manakta khogi phammebako da mamanabi manakta phammaga mase laire ko lila horokpasda do moi una se thengna se haibako adu mase lila dagi mase change ebako message se thanare ko ichega nusinari bu pase sisiga message thanare to tholo kholo harga mase tho ebako thoba kasda mi tasena mi takpa jaga haitare ne takpa jaga sida thokle moi mafam ma haibako ada ngargle ichesisune phi mu illaga nusibanina khogi phi ka do phasana indabi khuttaga adum yasallaga mi udana ba chelakpodo mamsu mambani lila tawse numida oi bai khram mambodo pungyam thengdasu pung tare ni pamu adagi taram ni haibako base chelebako chelaga nupase leiramaga wari sanare moi bani se wari sanaraga su khogi nungdangda ichamjamna wari sanaraga sumina chingani khalbai ko bani jam nusi haya da mi khogi dukan phamba jaga dukan phambagi marum daga unai haya ba dukan phambagi marum da unarisina dukan phamba mapuse musuli la phamda pot yon base tatkhibako ichegi ne nusi na ba nupa se sisna hai khangbra nang dong si yam phajai kholi do nang dom uning bagi ngasai lila phawna nang se nachep te yeng bodo pen da nang se kauthor ini kan hai khawra ise harau da ko mase harau je hai ko to pe ka tawraga adum nusi jabado nusiraga khogi kahani nusiena yam sengna hairabada ai dang nusi ka tap ka launa he ta paru ya poti da nupi nupa da di nupa na nupi se da su ya de ya bagi di sigi chatna bi di laite tu ba nusi ba heman bagi danglang phuning bodo ko thingning ba phuning ba ma phaul luga se phau have ko ikai da ga to hai iche se adu wa di kya ngang de ko iche na yama matam da wa se ngang e iche ga nu iche na nu shi jari ba nu pa se mo ba ni nu shi nei ni da na ko iche na yama matam da wa se dong ngang ba iche na kenjang char ke nang bu zain da anda
이치기 누시우세 시시나 점통 차례 하이 이치나 아코이 간 통하we 아이도 작사드리 능 인상 부기게라 시네부거 만 야니다 아이 작자라버니 콜러버니 안 이치나 사이바 아이 작수 사드리바 아도 능 부고 시네바 마 야니다 시니 부고 해간 하라고 라오 능 라오 하라가 마이시 째미네부거 째미네부 간시다 거기 다시는 미도 그라 달리라 잉 단자이 베라 코페라 미도 khá tak po oi boko ta bo kan hui na gau ga na khong po yaw ha boko lam hang thum hang adi yumgi yum da hui lo na ba na hui na gau khong po se ko iche gi nu shi se si na hui na chik pi ga ni pa kha pra ka na mai khu da ta long pai ha boko e ka ko ni na hui na chi ani ko ni da mai chen ga no wan ha iche se boko ko ta long pai po se iche se kai nu ne ma se masam je sang ra se de chap long yu kha pe tap ta wi ma kai no ga na ga ai thabal nu ban chong ko pa te pang pai na di pai ne dubu dumaina pai bai ba si pang na di pai din na khoi chatna de na ko ma je ikai bu su phao ya ko nu pa sina kai no bu do ma ko chat da ga tha do khre bu ko hui lei hai ga tha do khre nu pa se anu pa ma na le ma to si usalak per kai ni sis na pin da bu do ko che dum pa se pi ya se tha do khri sion kai isi na ko ta kom pai sa li mi ma khu ji da nu pa ji da ma na hau ji ba irang je khongbra ta ko pai sa li nu pa se e kai e tang hai ko ta ta ong lei tho khre kha isi su hai na ta ong lei thi e hai bi amana kha da amana wang da mai se lei na gra ba khut ani di pai na chat le ko chat la ga harau chat le ko adagi nu pa sin ma ku smai hai ba hore hai ba di ku thab jong ba smai na hai ba do amai na khazi khai ga hai sa le ba ko ise se phi ga se ko sai gi khudang da yet ba do ku te yet le la lak phi ga se nan da e ha ko phi ga se nan da su ku je thado kha deng thado ki ta khan ba ga yet ni hai ise gi ne yet du ka chiga nungshi na ibn pa se si na oi ne ba ko khutcha yet ka khut ka final cha ka yet ta yali ba phi nan da pa oi nan da oi to nga yan jan bi ne ma su ko thado ore nga si di kai na ga khala ga ne mi la pa gi ke to chanen phang bu su ko mi na bab la na lo gi du ni na ko mi da na ko cham na ra cha la de ko se da gang thado khre da pakhala ga pa nang han cha lon ha ga pa sambal marum amada madai marum lot la le ho za ne lot pai se mi ni gari thogi bani na gari thogi bani na khang dre ise se adum pakhat bu ko enga sai ngai romance ta ruju ta sing na phatab thabak ta ki tra kai na ga khanja bu do amai ka ma je pakhat bu di ko chese dum nang ngai ro ko thonga ngai da ngai ro ma se chenjala ga ma se ngasai ko ma gi chak saruk charak ta bu do de chak ka hap chan da na ma chak si hap samai cha bu ne mi gi matam da mabung ani ni da mabung amadi chak cha gra ba mabung kar ma khang de ba pukham de ko se dum chap ma na bu do ko mabung kar ma no amano di cha gra ba mabung amadi cha de ase ma na chak ka se hura le bra nutro nga che nang ko nusi ba nang hon ba as ngau re da moi nusi ba se ane chak ka se hura la ga nga thong ba ga se khang ma ne me am sok ting matum ji lok thoi ba mai saruk ta gi chu pi ni da matum ji khra ma na khra phoi re ko khra phoi ra ko la ga tor ga mana ha pa ga ko gi keno ta we en sang si na matam du lai ta mana cherang da hap kha ba en sang si na alu ka chak ta ne khang bra ko gi holait ta ma se hapa ga mana chen thora ga ne pi chalo kon hai hoin hai gan pai cha khre ma nang lila ta na ma khong kan chelak pi ne ma khong torga yam kan lap na bo oi da bani na kiza da bo do khulak lai ko sida to bo thabak ti ta seng na mi se phat ta ba ka hoi phat ta ba lai ba su yawi do moi di concept mi kya taba ki da bu dum hai ta ne ki de ma se chala ko mama na bi manak sta phamaga lila se yengure lila ga li mayai chala ma po ni hai ma di lila gi nungai ban natte wakal nungai jabani sai gi chaken changa bi da na de ki khut ka khang odana ga pai pagi loi matam sta se muk nungai ba wakal je leite khwai de gi nungai ba khwai de gi harau ba wakal oi hai ba ko ste sida lila yenge nongala kan sida ko wai myam sa ne ngrang lila du nungai te khote kai man iskari ngrang lila du nungai chu atam nungai ba lila du bo kai man hai du di lila gi mutta na te ba ngrang gi do ma gi nushi ba ka ko ri de na om do gi bo do gi nungai ha ba lila du nungai sini man matam da yet khai je ana ga yele koi ba ga chale hai ko gari ga wire ga koi ba ga chat pa se matam da moi na chat pa garden se
millennium hai millennium garden na ko matam da film gam nam nai hai film nam na ba garden or mal staga chatlaga ko wari ga sam nungai sa nei adu ka sigi numista romance yam phajana yam romance oi jabadu ko romantic mood khai da adu oi bajani da ai phambam moi gi sang oi kai oi ma lei millennium sai chu chalure adu phambam leibado ko phambam ga leiraga phamaga ko keno haini ahama sai khut paina badudi keno tawjaidana ko kogi mina lana logini khanjabdo do garden ni na adum khut paiwa phawbudi phangjabdo ko thamoi oiba wa haijabdo da khut khase pairaga ko thamoi oiba wa se myam haire to as ai je dum thabakti dum subane do paisa se tungsan so ngamde akhoi teimana so ise maru ama yawro maru yawbana phabani khopani hai ise maru ama yawge tawbani yaw haira yawganu haira hai boko ise sina yaw kaino maru yawbo bo phaini hai sidane okay na nushiba hai tare ne yam nushiba kaino hai kansida hojiki iche ga nushinariba nupa se ko iche gi pamo nushiba se nushibisda juni macham puthore hai ba bazar da yon badum matam dugi hong ba pot ni hai matam du da pi ne pi bi lupa yang khai mu mangai hai ba ko bazar ga dum tha yon ba chuni do adu oi bazani da du do puthore ko aina dum thabak suba chatpada matam da chalise sat hai ba ko nong matangi oina sat hai ba chatpajani sat hai ba chatpada si se yawra me bazar pharo halakpada ada ai khamaga leira ini go si machu se ahomuni hai ichista bibi buko ichese kapning hai mama legira leira ko thamoi singna bibi bodo mi leisu leite chengwa na ba khona ba taw bani khopani pasa leita boda adum yamba daba iche gi damak ta unare ahamba unaba da su achapot ko yam daba leibi duga ngsi la unaba lak boda su magi damak ta chuni ma tang or su magi damak ta khudol tambi bodo sise yam penje hai chena iche sinda ko paisal ma se yanjalaga wakal jam nungai bodo khut ka se yam pairaga ekron gloi huba bho ka se pai bada nupa da masak sati na phajabe wani ko chen ga nushinari bu nupa se mako kai da khot pe yadra po ni haidi hoi khut ki tu sida atongom lai bodo si atong bo se tu sida adum gyau law do duga mako ka se kuron ga huraga hoi belambati kari kra pai bagi kenu tawjabdo yamna kanbado oi iche sam nungai the iche na ga para mako ka se na la ko ma se kapning ga podo ma se hoi koi awaba kya haiba iche di oi de ma se nokan ba dagi mi se koi ko gan be kaya sar su thuna phaba se magi oi gal ha ko or su mikop sida di ma se nungai taban nushiba ma phau ma se jablo ko mapi tari hai do nang kapi do kai no kho ki no ha nang na khuje hai kap kanu he dumain taw no akhoi ima phau kap ti kai no na dumain kap do nupa ha si shuga dabne nang na sida kapi se kai no andi nang swai na ga ai khuje ura kap di ai thabak su buje uradi nang kamai taw du no ga hai bu ko am luna taw ko di masam da ga nan thabi da na dumain kap kanu se nungai ti khot ti ka mapi ka se tai thopi hai no mi se khambra ise se kapning ba khangpha phagi pi ga taw ya dai di pi se oro tha di mam tai thopi du na as pi te thopi di khalaga wakal se harau be hem mai pi du leng taraw ya dra wakal nungai di kapning ak ta do do oi hai segi nushina ga mo ba se halakan da ko wi mana chaning ba cha po ka se leibi hai kai chaning dum hangi chen di hoi chaning ma gi sulai ko atang ba ani ahong ba lei mana pesa se lei moi khan ba gi sulai le handing da ba du nu pas da ko pas na leibi ge har ko leibi re mana matam du da leibi se angur du lei ba ko angur se lei ga mana angur do puraga chang pa de gi smaina phajana nusinare moi ba ni se nusinar ga ensang iche na ne koi paisa se dum lona pi na bo khona ba de gi thai ba ensang muk to thonge khak na bo khona ba smaina tawraga khangna re ko koi mama sina khang iche na koina ri banu sinari banu pa se khangba kan sida nangi do yaroi ko na pa na yaroi shini da na pa khanga di yaroi ha iche sina zu matam du da pang ba hai do re ko hoi har ga talong chen thokra di phado ba ma su ta angam ta ba kai no ne yaroi ba ai nu sina banu pa ba ai di mongon lei duri khoturi ka direct adum hai ro ba ma na mama sida sai ma pai mo khangba ni khangde ma ni khangde pau se sum ta na ba dei ma pa yor ba ja ne da
ꯃꯄꯥ ꯌꯧꯔꯦ ꯑꯗꯩ ꯃꯄꯥ ꯌꯧꯕꯗꯒꯤ ꯃꯣꯏꯁꯦ ꯁꯥꯎꯅ ꯈꯣꯠꯅꯗꯅ ꯈꯔ ꯇꯧꯔꯦꯕꯀꯣ ꯈꯔ ꯇꯧꯕꯗꯒꯤ ꯏꯆꯦꯁꯦ ꯑꯗꯨꯝ ꯂꯨꯍꯣꯡꯕꯅ ꯍꯥꯏꯅꯔꯦ ꯂꯨꯍꯣꯡꯕ ꯍꯥꯏꯅꯔꯤꯁꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯅꯨꯄꯥ ꯐꯪꯉꯒ ꯈꯣꯠꯂꯒ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦꯕ ꯄꯥꯎꯗꯤ ꯈꯔ ꯀꯣꯏꯅꯅꯨꯀꯣꯅ ꯍꯥꯏꯔꯒ ꯊꯥ 5-6 ꯃꯨꯛꯇꯤ ꯑꯣꯏꯔꯝꯅꯤ ꯃꯉꯣꯟꯗ ꯃꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯏꯆꯦꯁꯤꯗ ꯀꯣꯏꯅꯅꯨꯀꯣ ꯇꯧꯅꯨꯀꯣ ꯍꯥꯏꯕ ꯑꯗ ꯏꯆꯦꯁꯤꯅꯁꯨ ꯑꯁ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯏꯃꯥ ꯑꯩ ꯑꯗꯨ ꯅꯨꯡꯁꯤ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯗꯣ ꯈꯟꯅꯕꯁꯨ ꯌꯥꯎꯋꯤꯗ ꯊꯑꯣꯏꯅ ꯈꯟꯅꯗꯕꯁꯨ ꯌꯥꯎꯋꯤ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯈꯪꯍꯟꯕ ꯑꯗꯨꯒ ꯑꯗꯨꯛ ꯊꯤꯅ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯈꯟꯖꯤꯜꯂꯨꯗꯕ ꯃꯇꯝꯗꯨꯗ ꯃꯕꯨꯡ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯃꯇ ꯊꯤꯕ ꯅꯠꯇ꯭ꯔꯤ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯂꯤꯔꯕꯤꯁꯨ ꯅꯠꯇ꯭ꯔꯤꯕꯅꯤꯅꯀꯣ ꯀꯩꯁꯨ ꯌꯥꯝ ꯈꯟꯖꯟꯗꯕꯗꯣ ꯊꯥ 6 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥ 5-6 ꯃꯨꯛꯇꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯞ ꯆꯥꯕꯤ ꯈꯪꯗꯦ ꯍꯥꯏꯌꯦ ꯏꯆꯦꯁꯤꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦꯀꯣ ꯏꯆꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯁꯦ ꯁꯤꯒꯗꯤ ꯆꯍꯤ 2 ꯐꯥꯔꯛꯇꯧꯔꯕꯅꯦꯕ ꯁ꯭ꯋꯥꯏ ꯀꯥꯟꯁꯤꯗ 2 ꯐꯥꯗꯧꯔꯕ꯭ꯔꯥ 2 ꯍꯦꯟꯗꯧꯔꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯋꯦ ꯏꯆꯦꯅ ꯁꯨꯝ ꯂꯥꯛꯁꯟꯕ ꯃꯇꯝꯗꯅꯦ 2 ꯐꯥꯗꯧꯔꯕꯗꯤ ꯃꯥꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯡꯁꯤꯅꯔꯒ ꯌꯥꯗꯕꯁꯤꯗ ꯏꯆꯦꯁꯦ ꯁꯦꯅꯤꯌꯔꯅꯤ ꯍꯥꯏ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯑꯗꯨꯝ ꯑꯍꯟꯅꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯒꯁꯦ ꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯖꯨꯝ ꯂꯥꯎꯅ ꯍꯧꯕꯗꯤ ꯅꯠꯇ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗꯩ ꯈꯔ ꯁꯦꯅꯤꯌꯔꯅꯤ ꯑꯗꯣ ꯂꯨꯍꯣꯡꯅꯕꯅꯀꯣ ꯃꯣꯏꯁꯦ ꯍꯥꯏꯅꯕꯖꯥꯠꯅꯤ ꯃꯥꯡꯒꯣꯟ ꯀꯥꯔꯛꯑꯕꯀꯣ ꯃꯥꯡꯒꯣꯟ ꯀꯥꯔꯛꯄ ꯏꯆꯦꯁꯦ ꯉꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯃꯥ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯃꯃꯥꯁꯤꯅ ꯉꯁꯤ ꯃꯤ ꯂꯥꯛꯇꯧ ꯂꯩ ꯏꯃꯨꯡ ꯀꯩꯀꯥꯁꯦ ꯂꯣꯏꯁꯜꯂꯨ ꯈꯣꯠꯂꯨ ꯆꯥ ꯂꯣꯜꯂꯨ ꯈꯣꯠꯂꯨ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯤ ꯑꯇꯣꯞꯄ ꯃꯔꯤ ꯃꯇꯥ ꯂꯥꯛꯇꯧ ꯃꯥꯟꯕ ꯏꯆꯦꯁꯤꯅꯀꯣ ꯃꯥꯅꯗꯤ ꯂꯣꯏꯁꯜꯂ ꯃꯥꯁꯦ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯕꯀꯣ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯤ ꯆꯍꯤ ꯌꯥꯝꯕꯒꯤ ꯃꯣꯏꯁꯦ ꯊꯨꯅ ꯍꯣꯡꯕ ꯈꯣꯠꯄ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯃꯥꯁꯦ ꯈꯜꯂꯦꯀꯣ ꯑꯩꯁꯦ ꯆꯦꯟꯈ꯭ꯔꯒꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯗꯥꯏꯔꯦꯛ ꯈꯜꯂꯦ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯩ ꯃꯃꯥꯁꯤꯅ ꯍꯥꯏ ꯅꯪ ꯆꯦꯟꯖꯟ ꯈꯣꯠꯆꯟꯗꯅ ꯇꯧꯅꯨꯀꯣ ꯆꯦꯟꯖꯟ ꯈꯣꯠꯆꯟꯗꯅ ꯇꯧ ꯅꯪ ꯅꯄꯥꯏ ꯃꯆꯤꯟ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯅꯄꯥꯅ ꯄꯤꯔꯣꯏ ꯈꯪꯉꯤꯕ ꯄꯣꯠꯁꯦ ꯁꯨꯡꯄꯤ ꯄꯤꯗꯕꯅꯤ ꯅꯄꯥꯅꯅꯦ ꯌꯥꯗꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯕꯅꯤ ꯇꯁꯦꯡꯅ ꯃꯃꯥꯡꯗꯁꯨ ꯇꯁꯦꯡꯅ ꯃꯣꯏꯁꯦ ꯃꯕꯨꯡ ꯑꯅꯤꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯌꯥꯏꯃꯁꯦ ꯃꯕꯨꯡ ꯌꯥꯏꯃꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯅꯖꯕꯖꯥꯠꯅꯤꯗ ꯅꯨꯡꯁꯤꯅꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯀꯣ ꯃꯃꯥꯔ ꯃꯄꯥꯔ ꯑꯃꯗꯤ ꯂꯩꯇꯕ ꯄꯨꯄꯥꯡ ꯁꯨꯗꯕꯗꯣ ꯑꯣꯏꯖꯕꯀꯣ ꯄꯨꯄꯥꯡ ꯁꯨꯗꯦꯅ ꯁꯤ ꯈꯥꯡꯉꯤꯅꯦ ꯑꯁ ꯃꯣꯏ ꯃꯄꯥꯁꯤꯅꯅꯦ ꯀꯣꯏꯅꯍꯟꯗꯕꯗꯣ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯃꯄꯥꯁꯨ ꯌꯥꯝ ꯀꯤꯅ ꯆꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯆꯦꯅꯗꯕꯨ ꯃꯇꯝꯗꯨꯗ ꯑꯗꯨ ꯌꯧꯅꯗꯤ ꯀꯤꯔꯨꯗꯕꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅꯤꯅ ꯃꯥꯁꯦ ꯃꯥꯡꯒꯣꯟ ꯀꯥꯔꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯅꯦ ꯈꯪꯕ꯭ꯔꯥ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯀꯩꯅꯣ ꯍꯣꯏ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯣ ꯏꯕꯥꯅꯤ ꯆꯦꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯦꯜ ꯂꯣꯏꯔꯦ ꯈꯣꯠꯂꯔꯣꯏꯅ ꯆꯦꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣꯅ ꯑꯗꯨꯝ ꯍꯥꯏꯕ ꯖꯥꯠꯅꯤꯗ ꯁꯤꯁꯤꯁꯨ ꯍꯣꯏꯅ ꯌꯥꯅꯔꯦ ꯃꯣꯏꯕꯥꯅꯤꯒꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯄꯗ ꯑꯗꯨꯝ ꯆꯦꯟꯊꯣꯔꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯁꯤꯅꯤ ꯏꯆꯦꯅꯁꯨ ꯈꯜꯂꯦꯕꯀꯣ ꯃꯌꯨꯝꯁꯨ ꯈꯪꯉꯤꯁꯤꯕꯨ ꯃꯌꯨꯝꯁꯨ ꯈꯪꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯔꯁꯨ ꯃꯄꯥꯟ ꯊꯣꯛꯑꯟꯗꯁꯨ ꯑꯍꯤꯡ ꯍꯦꯛꯇ ꯆꯦꯜꯂ ꯂꯣꯏꯔꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅꯁꯨ ꯈꯟꯈꯤꯕ ꯏꯆꯦꯗꯨꯅ ꯁꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯄꯥꯎꯁꯦ ꯂꯥꯛꯑꯦ ꯀꯣ ꯁꯤꯁꯨ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯍꯣꯏꯗꯀꯣ ꯂꯥꯛꯑꯝꯃꯦ ꯍꯥꯏꯌꯦ ꯅꯣꯏ ꯕꯕꯥꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯇꯁꯦꯡꯅ ꯐꯤꯂꯝꯒꯤ ꯇꯥꯏꯞꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯃꯤ ꯈꯣꯠꯂꯤ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯅꯣꯏ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗꯗꯤ ꯈꯔꯁꯨ ꯈꯦꯠꯅꯕꯅꯤꯅ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗꯣ ꯏꯃꯥꯅꯗꯤ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯗ ꯈꯣꯠꯂꯤꯗ ꯅꯁꯥ ꯌꯥꯅꯔꯗꯤ ꯅꯪꯅ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯃꯥꯅꯤ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯌꯦ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯍꯥꯏꯌꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯥꯁꯦ ꯆꯦꯜꯂꯁꯦꯅ ꯍꯥꯏꯅꯔꯦꯕ ꯃꯣꯏ ꯑꯅꯤꯁꯦ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯏꯆꯦꯅꯁꯨ ꯌꯥꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯃꯇꯝꯁꯦ ꯊꯥꯅꯔꯦꯀꯣ ꯃꯇꯝꯁꯦ ꯊꯥꯅꯔꯒ ꯊꯣꯛꯂꯀꯥꯟꯗ ꯃꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯕꯀꯣ ꯄꯨꯡ 9:30 ꯃꯥꯄꯟ ꯑꯗꯨꯃꯥꯏꯅ ꯇꯥꯔꯝꯃꯅꯤ ꯍꯥꯏ 9:30 ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯆꯥꯛ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯏꯆꯦ ꯌꯦꯟꯁꯥꯡꯁꯦ ꯊꯔꯣꯏ ꯊꯣꯡꯉꯦ ꯍꯥꯏꯕ ꯂꯨꯈꯥꯛꯀ ꯂꯣꯏꯁꯟꯕꯁꯦ ꯃꯥꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯟꯅꯤꯡꯉꯦꯕ ꯉꯁꯥꯏꯒꯤ ꯃꯇꯝꯗꯣ ꯊꯥꯅꯈꯤꯕꯒꯤ ꯆꯠꯅꯤꯡꯕꯅ ꯈꯣꯡ ꯊꯥꯡꯗꯣꯛꯅꯤꯡꯉꯕꯗꯣ ꯃꯥꯁꯦ ꯂꯨꯈꯥꯛꯁꯦ ꯁꯠ ꯂꯣꯏꯁꯜꯂꯒ ꯃꯥꯁꯦ ꯑꯁ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔ ꯃꯥꯁꯦ ꯇꯨꯝꯕ ꯆꯪꯉꯦꯕ ꯇꯨꯝꯕ ꯆꯪꯉꯒ ꯃꯥꯁꯦ ꯃꯃꯥ ꯃꯄꯥꯅ ꯇꯨꯝꯕ ꯈꯣꯠꯄꯁꯦ ꯃꯥꯁꯦ ꯉꯥꯏꯔꯒ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯈꯧꯗꯦꯡꯕ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯃꯣꯏꯒꯤ ꯏꯆꯦꯒꯤ ꯕꯕꯥꯁꯦ ꯃꯥ ꯇꯨꯝꯕ ꯅꯥꯈꯣꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯅꯥꯈꯣꯛꯄꯁꯦ ꯃꯥꯁꯦ ꯇꯥꯗꯣꯏꯅꯦ ꯈꯣꯏꯕꯥ ꯇꯨꯝꯈ꯭ꯔꯗꯤ ꯑꯩ ꯊꯣꯛꯄ ꯌꯥꯔꯅꯤ ꯈꯣꯠꯂꯅꯤꯅ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯇꯨꯝꯕ ꯉꯥꯏꯔꯒ ꯃꯥꯁꯦ ꯃꯅꯤꯡ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯒ ꯃꯥꯅ ꯃꯇꯝꯁꯤꯗ ꯇꯧꯔꯤꯁꯦ ꯃꯥꯅ ꯄꯩꯁꯥꯁꯦ ꯃꯥꯡꯖꯧꯅꯅꯀꯣ ꯃꯃꯥꯒꯤ ꯁꯦꯡꯒꯥꯎꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯑꯕ ꯃꯥꯁꯦ
ꯃꯅꯤꯡꯊꯣꯡ ꯐꯥꯎꯔꯒ ꯆꯦꯜꯂꯒ ꯃꯥꯁꯦ ꯐꯣꯟꯁꯦ ꯇꯧꯔꯦꯀꯣ ꯐꯣꯟꯁꯦ ꯇꯧꯔꯒ ꯆꯦꯜꯂꯁꯤꯅ ꯍꯥꯏꯔꯒ ꯊꯣꯡꯒꯥꯟꯁꯤꯗ ꯉꯥꯏꯔꯝꯃꯦ ꯊꯣꯡꯒꯥꯟꯗꯒꯤ ꯈꯤꯇꯪ ꯍꯟꯊꯔꯒ ꯃꯣꯏꯒꯤ ꯅꯥꯄꯤ ꯃꯌꯥꯝ ꯎꯁꯨ ꯅꯠꯇꯦ ꯋꯥꯁꯨ ꯅꯠꯇꯦ ꯅꯥꯄꯤ ꯑꯣꯏꯅ ꯃꯔꯤ ꯌꯦꯠꯁꯜꯂꯒ ꯍꯧꯕ ꯑꯗꯨꯏ ꯃꯔꯨꯝ ꯇꯥꯏꯞꯇ ꯂꯩꯔꯝꯃꯒ ꯉꯥꯏꯔꯝꯃꯒ ꯃꯣꯏꯕꯥꯅꯤꯁꯦ ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯒ ꯃꯣꯏꯁꯦ ꯆꯦꯟꯕ ꯃꯇꯝꯁꯤꯗ ꯁꯣꯔꯣꯛꯇ ꯆꯠꯄ ꯌꯥꯗꯕꯅꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯠꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯆꯠꯄ ꯒꯥꯔꯤ ꯂꯥꯛꯑꯒꯅꯦ ꯄꯥꯛꯊꯕꯤꯀꯣ ꯃꯣꯏꯕꯥꯅꯤꯁꯦ ꯇꯧꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯂꯥꯛꯑꯀꯥꯟꯁꯤꯗꯀꯣ ꯈꯔ ꯐꯅꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏ ꯐꯅꯌꯥꯝ ꯁꯥꯡꯉ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9:30 ꯇꯥꯁꯜꯂꯛꯄꯁꯤꯗ ꯃꯤꯁꯦ ꯇꯥꯛꯂꯦꯗꯅꯀꯣ ꯇꯥꯛ ꯃꯔꯛꯇ ꯒꯥꯔꯤ ꯑꯃꯅꯤꯈꯛ ꯆꯠꯄ ꯅꯠꯇꯅꯀꯣ ꯑꯗꯩ ꯏꯆꯦꯁꯤꯁꯨ ꯐꯤꯗꯣ ꯌꯥꯟꯕꯅꯤꯅ ꯃꯤꯅꯁꯨ ꯒꯥꯔꯤ ꯆꯠꯄ ꯃꯤꯅꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯣꯏ ꯅꯤꯡꯕꯗꯣꯀꯣ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯣꯏ ꯅꯤꯡꯕꯗꯒꯤ ꯃꯥꯁꯦ ꯆꯠꯂꯦꯀꯣ ꯄꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯦꯅ ꯃꯇꯝꯗꯨꯗ ꯄꯪꯕ ꯑꯣꯏꯗꯣꯏꯅꯤ ꯃꯥꯏꯁꯦ ꯆꯦꯛꯁꯟꯗꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯆꯠꯂꯒꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣꯀꯣ ꯏꯍꯥꯡ ꯑꯩꯈꯣꯏ ꯂꯝꯕꯤꯗꯒ ꯅꯥꯀꯟꯗꯒꯅ ꯄꯥꯠꯀ ꯂꯩꯔꯦ ꯄꯥꯠꯀꯤ ꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯪꯕ ꯐꯖꯕꯗꯣ ꯂꯪꯕꯩ ꯐꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯤꯌꯥꯒꯤ ꯄꯨꯔꯥꯁꯨ ꯃꯝꯗꯕ ꯑꯇꯤꯌꯥꯗꯒꯤꯗꯤ ꯈꯔꯗꯤ ꯉꯥꯜꯂꯤꯅꯤꯗꯅꯀꯣ ꯉꯥꯜꯂꯦ ꯍꯥꯏꯌꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯍꯤꯡ ꯄꯨꯡ 9-10 ꯇꯥꯕꯗ ꯑꯇꯤꯌꯥꯗ ꯃꯩ ꯃꯨꯠꯊꯠꯂ ꯌꯦꯡꯉꯣ ꯑꯗꯣ ꯃꯊꯛꯇꯒꯤ ꯈꯔ ꯉꯥꯟꯊꯔꯛꯄꯁꯤꯒ ꯑꯗꯒꯤ ꯄꯥꯠ ꯅꯥꯀꯟꯒꯤ ꯄꯥꯠꯀꯤ ꯐꯖꯕꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯄꯥꯝꯃꯨꯖꯕ ꯊꯋꯥꯏꯒꯤ ꯊꯋꯥꯏꯅ ꯑꯩ ꯏꯅꯥꯛꯇꯒ ꯆꯠꯄꯒ ꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯔꯒꯁꯦ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯥꯁꯦ ꯀꯣꯏꯖꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯀꯣꯏꯖꯗꯕꯩ ꯆꯥꯡꯕꯨ ꯀꯣꯜꯂꯒꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯥꯝꯕꯣꯝꯁꯤꯗꯒ ꯑꯩꯈꯣꯏ ꯉꯥꯊꯕꯣꯏꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒ ꯀꯣꯛꯅ ꯍꯥꯏꯐꯦꯠ ꯉꯥꯊꯕꯣꯏ ꯀꯩꯕꯣꯏ ꯑꯗꯒꯤ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗꯒ ꯄꯥꯝꯕꯣꯝꯁꯤꯗ ꯃꯥꯅ ꯀꯣꯜꯂꯒ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯀꯥꯏꯅ ꯀꯦꯁꯟꯅꯕꯗꯣꯀꯣ ꯀꯦꯁꯟꯅꯔꯤꯅꯤ ꯑꯩ ꯈꯪꯉꯦ ꯏꯆꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏꯒ ꯇꯧꯔꯒ ꯆꯠꯇꯅ ꯈꯣꯠꯇꯅꯒ ꯇꯧꯔꯦ ꯆꯠꯂꯒ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯨꯒ ꯅꯨꯡꯉꯥꯏꯖꯔꯁꯨ ꯏꯆꯦꯅ ꯈꯜꯂꯨꯕꯅ ꯒꯥꯔꯤꯒ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯥꯛꯏꯗꯣ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯅꯦ ꯈꯜꯂꯨꯕ ꯑꯗꯣ ꯒꯥꯔꯤ ꯂꯥꯛꯏꯁꯤꯅ ꯀꯅꯥ ꯑꯣꯏꯔꯝꯒꯦꯗ ꯏꯆꯦꯕꯨ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯀꯣ ꯑꯩꯈꯣই ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯊꯦꯡꯅꯒ ꯑꯍꯤꯡꯗꯤ ꯅꯠꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯕꯛꯀ ꯍꯟꯖꯔꯛꯄ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗ ꯏꯆꯦꯁꯦ ꯃꯁꯛꯁꯦ ꯎꯠꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯎꯠꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯋꯤ ꯃꯥ ꯈꯪꯗꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯩꯀꯣ ꯑꯗꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯁꯣꯏꯗꯅ ꯏꯟꯊꯣꯔꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯣꯠꯇꯣꯏꯕ ꯀꯥꯏꯅ ꯑꯗꯒꯤ ꯏꯆꯦꯁꯤꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯆꯥꯛꯁꯦ ꯀꯩꯅꯣ ꯆꯥꯗꯣꯏꯅꯦ ꯑꯍꯥꯎꯇꯕ ꯆꯦꯡꯅꯤꯀꯣ ꯅꯪ ꯆꯥꯗꯣꯏꯁꯦꯅ ꯑꯩꯈꯣꯏ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯣ ꯍꯩꯅꯗꯦ ꯀꯥꯏꯅꯒ ꯅꯌꯨꯝ ꯅꯛꯄꯅ ꯄꯠꯀ ꯆꯦꯟꯈ꯭ꯔꯕ ꯑꯁ ꯅꯣꯏꯕꯥ ꯍꯣꯏꯅ ꯇꯥꯟꯅꯔꯒ ꯏꯅꯥꯛꯇ ꯆꯦꯜꯂꯛꯇꯣꯏꯅꯤꯅꯦ ꯀꯥꯏꯅꯒ ꯍꯥꯏꯅꯒ ꯐꯥꯒꯤꯒ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯑꯗ ꯏꯆꯦꯁꯤꯅ ꯑꯩ ꯁꯨꯛꯆꯦꯟ ꯆꯦꯟꯕꯤꯔꯣꯏ ꯅꯪ ꯅꯅꯥꯛꯇ ꯂꯩꯔꯗꯤ ꯁꯨꯛꯆꯦꯟ ꯆꯦꯟꯕꯤꯔꯣꯏ ꯑꯗꯣ ꯅꯪ ꯀꯩꯅꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯒꯦꯀꯣ ꯅꯪ ꯌꯨ ꯊꯛꯀꯗ꯭ꯔꯣ ꯌꯨ ꯊꯛꯀꯅꯨ ꯈꯣꯠꯀꯅꯨ ꯀꯥꯏ ꯑꯁ ꯅꯨꯄꯥꯁꯤꯅꯒ ꯍꯥꯏꯕꯀꯣ ꯑꯁ ꯃꯔꯛ ꯃꯔꯛꯇꯒ ꯉꯥꯎꯔꯒ ꯅꯪ ꯅꯅꯥꯛꯇꯒ ꯆꯪꯉꯛꯇꯣꯏꯅꯤ ꯌꯨꯒ ꯊꯛꯑꯒ ꯀꯩ ꯍꯥꯏꯅꯤ ꯉꯥꯎꯁꯟꯅꯔꯒ ꯅꯪ ꯅꯥꯛꯇ ꯆꯪꯉꯛꯇꯣꯏꯅꯤ ꯈꯣ ꯏꯆꯦꯅꯒ ꯑꯣꯏꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯨ ꯃꯅꯝ ꯍꯩꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏ ꯑꯗꯨꯒꯀꯣ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯈꯨꯝꯃꯦ ꯍꯥꯏꯀꯣ ꯑꯁ ꯑꯩꯗꯤ ꯌꯨꯒ ꯐꯨꯜꯗꯒ ꯉꯥꯎꯔꯒ ꯍꯤꯗꯥꯛꯀ ꯐꯨꯜꯗꯒ ꯉꯥꯎꯔꯒꯀꯣ ꯑꯁ ꯅꯪ ꯅꯥꯛꯇ ꯑꯗꯨꯝ ꯆꯪꯉꯛꯇꯣꯏꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣꯀꯣ ꯁꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯋꯥꯔꯤꯒꯁꯦ ꯅꯨꯡꯉꯥꯏ ꯁꯥꯟꯅꯔꯒ ꯂꯥꯛꯑꯦꯀꯣ ꯃꯣꯏꯁꯦ ꯂꯝꯕꯤꯁꯦ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯏꯆꯦ ꯍꯣꯏꯒꯤ ꯀꯣ ꯏꯆꯦꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯀꯣ ꯏꯆꯦꯒꯤ ꯊꯋꯥꯏ ꯑꯣꯏꯕꯁꯦ ꯆꯤꯡꯃꯣꯏ ꯃꯌꯨꯝꯁꯦ ꯌꯧꯗ꯭ꯔꯤꯕꯖꯥꯠꯅꯤ ꯌꯧꯗ꯭ꯔꯤꯕ ꯀꯥꯟꯁꯤꯗꯒꯤ ꯒꯥꯔꯤꯁꯦ ꯊꯧꯖꯤꯜꯂꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯕ ꯒꯥꯔꯤꯁꯤꯗꯤ ꯊꯧꯖꯤꯜꯂꯒ ꯍꯦꯛꯇ ꯅꯨꯄꯥ 2-3ꯁꯦ ꯃꯃꯥꯡꯗ ꯂꯦꯞꯁꯜꯂꯕꯖꯥꯠꯅꯤ ꯃꯣꯏꯁꯦ ꯍꯥꯟꯅ ꯄꯥꯈꯠꯂꯦ ꯍꯥꯏꯃ ꯐꯠꯇꯕ ꯃꯤ ꯃꯥꯜꯂꯨꯕꯗꯣꯀꯣ ꯃꯣꯏ ꯏꯪꯉ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯏꯆꯦ ꯍꯣꯏꯒꯤ ꯕꯕꯥ ꯑꯗꯒꯤ ꯃꯕꯨꯡ ꯂꯣꯏ ꯑꯣꯏꯔꯝꯃꯕꯀꯣ ꯑꯗꯒꯤ ꯃꯃꯥꯁꯤꯗꯤ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯄꯥꯁꯤꯅ ꯍꯦꯛꯇ ꯁꯝꯖꯤꯜꯂ ꯆꯤꯡꯕꯅꯦ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯈꯣꯡꯐꯝ ꯆꯥꯎꯗꯦ ꯃꯥꯁꯦ ꯂꯣꯡꯉꯒ ꯍꯥꯏꯊꯔꯒ ꯇꯥꯒꯦ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯅꯨꯡꯁꯤꯕꯁꯦ ꯁꯤꯁꯤꯅ ꯃꯥꯅ ꯈꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨꯅꯀꯣ ꯐꯨꯗꯤ ꯍꯥꯏ ꯅꯨꯄꯥꯁꯤꯗ ꯃꯣꯏꯅ ꯈꯨꯠ ꯀꯩꯝ ꯊꯥꯗꯦꯀꯣ ꯏꯆꯦꯒꯤ ꯕꯕꯥꯅꯁꯨ ꯏꯆꯦꯒꯤ ꯃꯕꯨꯡ ꯑꯅꯤꯅꯁꯨ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯒꯦ ꯈꯣꯠꯈ꯭ꯔꯒꯦ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯃꯣꯏꯕꯥꯁꯨ ꯆꯦꯟꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅ ꯆꯦꯟꯕ ꯊꯨꯏꯅꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯗꯥꯡꯒꯤ ꯁꯨꯃꯥꯏꯅ ꯎꯅꯩꯁꯦ ꯐꯖꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏ ꯏꯆꯦꯒꯤ ꯃꯕꯨꯡ ꯑꯍꯟꯁꯦ ꯁꯤꯁꯤꯅ ꯅꯣꯏ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯗꯦ ꯈꯣꯠꯇꯦꯀꯣ ꯅ ꯍꯥꯏꯔꯒ ꯀꯩꯝꯇ ꯍꯥꯏꯅꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯃꯕꯨꯡ ꯑꯅꯤꯗꯨ ꯑꯩ ꯆꯦꯜꯂꯤꯅꯦ ꯑꯩ ꯂꯩꯍꯧꯔꯒꯦꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟꯅꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ
ichegi nupa se ko mas tuminna dum lepaga lehaurebako khana jainabudi amta nate sida iche su upai leitre ma se dum hale ko yumda gari se tonga ma hale halaga ichegi mama sina mangonda ngang cheiba iche se tawam khangdabdo khaino nangna dumai tawri du kholi du boka kapsu kappe ha ko ichegi mama se nupina thanta yawe na su uluna tawraga khoin hotnari se kholi se namana pa se halaga nang pela dro ko hato mina kari khangaga nang badanam cha doini seng harga asomna kangi maga mangon karpa mi do mina khangraga nang se badanam cha doini khotoini gan ha mangonda pau pibase mangonda haibani mogi imung se ichegi imung da pau pibase mogi adugi hingonungi kui makhura abjani da makhura mana changaga imungste nugi angangdo sumaina chalhawi kholawi chelira chongira di khangde khote habdi man habibe de khangbo menare dana haidokanu khokanu phajawa phamna tena segi chese dum mapanga sun tok thon da bi phonga pahenda bi taseng na film da tawu du mang ne thonglon jela dum thambda chese am kappe ha phon tang phangadi kain khanba paw phongna be thinungai na ngamda ba chena mase yam iya ko matam da chithi chanabam ji julai haye chithi paw phongna phone painarabani matam da phone paw phongna bangam drabani na kugi chithi oina man ira ko kana piduino na adum khallaga le da majam kappe ha ba isi laira dura sinu pa sin laira dura kaina khanbado laining da pam da pa da kamai leiduino nadro as yam talida pam da pa da kamai leiduino tumaina ma se khalle ko ma se ngai de sala ahing da gai thoge kan taw se ahing jina thonglon janbi mapan thokni khole ha jo dom sangbi khopi tawe poko sois da mu khwai da gi nuai ta iche na khwai da gi waro ba haira ga di ise ga ko nushina jaban pa se ma se yum da leite ma se kai chalino kholino khangda bai tare ni mama na bi da yang wana ga pau je puto pusinga toroga ta se na mo mama na phi matek sab se si se phi matek sab hangjan na ba la ga ko mama na bi yam pha ba yaw yai kamai tawrino kholino kan haraga pau di mi je nimpu khraga dilo khangnai ni na ko ma do pa so thokte unhande ha ba ji mak to ba khangna bani na ma se chenjal lage su nupa do yum da leita nupa se kai da leino je khangdra matam da mana phone se am tawe ko nupa sida phone se chatra phone se so dum leigraba stegi ma se upai leita go yaning da ma se luhonge da na ko supam pam da nupa ni ko mana luhongi je ada phana kuina leire ma se leiraga pau nu je sum lawe kamai tawri ma do kamai tawge da je nu sinai bu nupa se sina mana yum tha do ga lang phai de chali man jali lang phai ni ba lang phai de chali ma je luhong do ren ha ba luhong do re hai khotor hai kan sa matam da laibak ta tamam da ba tare nupa sina khalis na nangi luhong do ai yeng ba ngamoi shini luhong se kamai yeng do no ai yeng ba ngamoi na hairaga nupa sina ne lang phai ja thoki ba adugi manung sida nupi sina mu yaning da topada hongi ba nupa sina khalisina phaga banina sumpi pira roi khalibra ma pan tho an de ha bu das oiroi bu khalibra maichak tu bu khangba ngamoina khalibra adumaina to bude mobani se kaina ra ga iche su lu honge lo matangi na angang ga yaure do iche sam kappe hai ni singa kogi mapure bana ma bu thina tawi adu ya da gam tata ba mapure be se ahan ha ba ko mon ni chehi piram hal hai ni chehi dum halasu ngang bu sakpada usit thawai taba khotaba amata tawde phajana loinai phajana hainai hoi nungai ya phaba imung ngangtani na wa kya ngangna de ichena de kya onjan da mai wani duga hojigi magi mapure base sisu monda kya mini yaning da potta aduni adani yam haina da ba mong ma to monda kishum ta utte ba ko yam lem mi mai ba hanujar sudum lemjabdo migi apamba duda khangba da ina tariba thabakta nangna hayu haiganu habagi amata leite ichena monda kya onsen da bagira su khangde sije hanbadi mondagi chahi taragi mathak hen hanba objani da mabung ahandagi su yam halde hab ko jinba sina ichegi mapure ba orisina ko le kaina iche se yam wai kappa ga yam lengi nusiba haisi nusibani ado ipure ba leire haidana magi thamoi sengba nusiba nupasidi kaw haibadi thamoi sina yade macha do nuside haiba nataba adu thamoi da magi nusibam leijeidana si kamai kaw duino
ꯀꯥꯎꯔꯣꯏꯗ ꯀꯥꯎꯐꯝꯁꯨ ꯊꯣꯛꯇꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯀꯥꯏꯅꯕꯗꯨꯗꯤ ꯂꯥꯏꯕꯛꯅ ꯇꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯂꯃꯟꯅ ꯌꯥꯗꯕꯩꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯂꯩꯔꯦ ꯀꯨꯏꯅ ꯂꯩꯔꯒ ꯏꯆꯦꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯣ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯁꯨꯐꯝ ꯅꯣꯝꯐꯝ ꯊꯣꯛꯄꯁꯦ ꯑꯗꯨꯝ ꯁꯨꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯣꯠꯅꯔꯗꯤ ꯄꯥꯏꯔꯛꯄꯗꯣꯀꯣ ꯄꯥꯏꯔꯛ ꯈꯣꯠꯇꯅ ꯇꯧꯔꯦ ꯄꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯦ ꯄꯥꯎ ꯑꯗꯨꯝ ꯂꯧꯋꯦꯕ ꯏꯆꯦꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯒꯤꯀꯣ ꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯀꯣꯏꯔꯕ ꯈꯣꯠꯂꯕ ꯀꯥꯏ ꯄꯥꯎ ꯑꯗꯨꯝ ꯂꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯀꯣꯏꯔꯦ ꯃꯥꯗꯣ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯁꯤꯟꯗ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯔꯁꯨ ꯃꯥ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯀꯥꯏꯗꯩꯅꯣ ꯈꯣꯠꯄꯅꯣꯅ ꯍꯪꯕꯖꯥꯠꯅꯤꯗ ꯍꯪꯕ ꯀꯥꯟꯁꯤꯗ ꯀꯥꯏꯗꯩꯅꯣꯗꯤ ꯈꯪꯗꯦ ꯌꯥꯝ ꯑꯉꯥꯡꯅꯤ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤ ꯑꯃꯗꯤ ꯀꯣꯏꯔꯦ ꯍꯥꯏꯕꯅꯤ ꯁꯤꯅꯦ ꯏꯆꯦꯁꯦ ꯏ ꯀꯥꯔꯦ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯝꯇꯪ ꯁꯥꯟꯅꯅꯤꯡꯉꯤ ꯃꯥꯏ ꯐꯣꯟ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯁꯤꯅꯤ ꯂꯩꯇꯦꯍꯦ ꯍꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯅ ꯂꯩꯇꯦ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯍꯣꯏ ꯃꯃꯥꯟꯅꯕꯤ ꯍꯥꯏꯁꯦ ꯃꯣꯏ ꯑꯗꯥꯏ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯄꯥꯟꯁꯤꯟꯕ ꯑꯣꯏꯕꯖꯥꯠꯅꯤꯗꯀꯣ ꯅꯛꯅ ꯑꯗꯨꯝ ꯄꯥꯟꯁꯤꯟꯕꯗꯣ ꯑꯗ ꯏꯆꯦꯁꯤꯅ ꯂꯝꯗꯤ ꯂꯥꯞꯄꯦ ꯍꯥꯏ ꯃꯥꯅ ꯄꯥꯜꯂꯤꯁꯤꯅ ꯅꯝꯕꯔ ꯑꯝꯇ ꯂꯧꯔꯛꯎ ꯁꯤꯟꯗ ꯑꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯝꯇ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯅꯀꯣ ꯃꯥꯏ ꯅꯨꯄꯥꯁꯦ ꯇꯧꯔꯒ ꯑꯩꯅ ꯂꯧꯔꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯑꯩꯅ ꯅꯝꯕꯔ ꯍꯪꯉꯨꯔꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯕꯗꯅꯥꯝ ꯆꯥꯕ ꯇꯥꯔꯦꯅ ꯏꯆꯦꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥ ꯇꯧꯔꯒ ꯂꯧꯍꯜꯂ ꯄꯤꯔꯛꯑꯦ ꯃꯥꯁꯦ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯩꯔꯦꯀꯣ ꯏꯆꯦꯁꯦ ꯂꯩꯔꯀꯥꯟꯁꯤꯗ ꯃꯥꯅ ꯅꯣꯡꯃ ꯐꯣꯟꯁꯦ ꯇꯧꯋꯦ ꯄꯥꯏꯔꯛꯇꯕ ꯖꯥꯠꯅꯤꯗ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡ ꯑꯗꯒꯤ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅꯀꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯁꯦ ꯐꯣꯟꯁꯦ ꯇꯧꯋꯦ ꯍꯟꯖꯤꯟ ꯇꯧꯋꯦ ꯄꯥꯏꯔꯛꯇꯦ ꯑꯗ ꯑꯃꯨꯛ ꯄꯨꯡ 2-3 ꯂꯩꯔꯀꯥꯟꯗ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕꯁꯨ ꯐꯥꯎꯋꯦ ꯑꯩꯁꯦ ꯃꯧꯅꯤꯀꯣ ꯑꯗꯣ ꯂꯥꯟꯕꯨꯗꯤ ꯂꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯒꯤꯅꯤ ꯑꯩ ꯇꯁꯦꯡꯅ ꯅꯪꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯁꯤ ꯅꯉꯣꯟꯗ ꯂꯨꯍꯣꯡꯉꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯍꯥꯏꯅꯔꯒ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯂꯣꯠꯈꯤꯕꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯁꯥꯎꯅꯤꯡꯕ ꯐꯨꯡꯕꯪꯅꯕꯗꯣ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯤ ꯁꯦꯡꯗꯣꯛꯅꯤꯡꯕ ꯏꯆꯦꯁꯤꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯝꯕꯔ ꯂꯧꯈꯤꯕ ꯑꯗ ꯄꯨꯡ 2-3 ꯇꯧꯔꯒ ꯂꯩꯔꯒ ꯐꯣꯟꯁꯦ ꯇꯧꯔꯛꯄꯖꯥꯠꯅꯤ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯥꯅꯅꯦ ꯄꯠꯂꯥꯎ ꯄꯥꯏꯈꯠꯂꯦꯅ ꯍꯜꯂꯣ ꯍꯥꯏ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯍꯪꯉꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯅ ꯑꯩꯅꯤ ꯁꯤꯅꯤꯗ ꯑꯗꯨ ꯅꯨꯄꯥꯁꯤꯅꯀꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯍꯥꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯍꯪꯉꯤ ꯏꯆꯦꯁꯤꯅ ꯃꯥ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯖꯕꯅꯤ ꯀꯩꯒꯤ ꯅꯨꯡꯉꯥꯏꯕ ꯅꯪ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯈꯣꯠꯄ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ ꯈꯣꯠꯄ ꯅꯠꯇ꯭ꯔꯣ ꯏꯆꯦꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯉꯔꯪ ꯉꯪꯉꯒ ꯍꯦꯛꯇ ꯃꯥꯅ ꯉꯥꯡꯕꯁꯦꯀꯣ ꯇꯥꯕꯖꯥꯠꯅꯤꯗ ꯇꯥꯔꯒ ꯏꯕꯥꯅꯤ ꯑꯝꯇꯪ ꯎꯅꯁꯤꯁꯤꯅꯤ ꯏꯆꯦꯁꯤꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏ ꯏꯕꯥꯅꯤ ꯑꯝꯇꯪ ꯎꯅꯁꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯁꯤꯅꯤ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯅꯪꯗꯤ ꯃꯧꯅꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯃꯤꯅ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯠꯇꯦ ꯁꯤꯅꯦ ꯏꯆꯦꯅ ꯑꯩꯅ ꯅꯉꯣꯟꯗ ꯎꯅꯁꯦ ꯍꯥꯏꯁꯦ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯎꯅꯁꯦ ꯍꯥꯏꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯆꯦꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩ ꯑꯩꯒꯤ ꯏꯆꯥ ꯂꯩ ꯑꯩꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯁꯦ ꯅꯪꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯏꯁꯥꯒꯤ ꯏꯖꯠ ꯀꯩꯝꯇ ꯂꯩꯇꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯋꯥꯍꯩ ꯑꯃꯈꯛ ꯁꯦꯡꯗꯣꯛꯅꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯏꯆꯦꯁꯦ ꯌꯥꯝ ꯉꯥꯡꯉꯦ ꯍꯥꯏ ꯁꯥꯎꯅꯤꯡꯕꯒꯤ ꯃꯥꯁꯨ ꯉꯥꯡꯕꯗꯣ ꯅꯨꯡꯁꯤꯗꯕꯩ ꯉꯥꯡꯕ ꯅꯠꯇꯕ ꯅꯪꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯏꯆꯦꯁꯦ ꯍꯦꯛꯇ ꯁꯥꯎꯔꯒ ꯍꯦꯛꯇ ꯉꯥꯡꯕꯖꯥꯠꯅꯤꯗ ꯅꯪꯅ ꯌꯥꯝꯅ ꯆꯤꯡꯅꯔꯒꯅ ꯐꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯒ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯋꯥꯗꯣ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯌꯦꯕ ꯏꯆꯦꯁꯦ ꯃꯥ ꯁꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯝ ꯆꯝꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯒꯦ ꯈꯣꯠꯀꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯈꯟꯖꯕꯒꯤ ꯁꯦꯡꯗꯣꯛꯅꯤꯡꯕ ꯑꯃ ꯂꯩꯕꯒꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗꯀꯣ ꯆꯦꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯑꯁ ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯑꯗꯨꯝ ꯇꯞꯅ ꯉꯥꯡꯕꯁꯦ ꯉꯥꯡꯉꯛꯑꯦ ꯍꯥꯏ ꯑꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯊꯦꯡꯅꯔꯁꯤ ꯈꯣꯠꯂꯁꯦꯅ ꯍꯥꯏꯔꯦ ꯑꯗ ꯏꯆꯦꯁꯦ ꯍꯣꯏꯅ ꯍꯥꯏꯔꯒꯀꯣ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯅꯝꯕꯔ ꯂꯧꯕꯤꯔꯛꯄ ꯃꯃꯥꯟꯅꯕꯤꯁꯦ ꯃꯣꯏꯁꯤꯗ ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯀꯥꯟꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯀꯥꯏꯁꯤꯗ ꯄꯥꯟꯕꯅꯤꯅ ꯃꯣꯏꯁꯦ ꯃꯤꯅ ꯎꯔꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯄ ꯃꯥꯟꯗꯣꯏꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤꯗꯤ ꯌꯥꯝ ꯃꯒꯨꯟ ꯂꯩ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯄꯥꯞ ꯆꯦꯜꯂꯁꯨ ꯂꯥꯏꯊꯨꯡ ꯄꯛꯑꯁꯨ ꯂꯩꯅꯥ ꯄꯛꯑꯁꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤꯗꯅ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅꯦ ꯏꯆꯦꯁꯤꯗ ꯐꯥꯎꯔꯤꯁꯤꯅ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯎꯅꯔꯒꯗꯤ ꯃꯤꯅ ꯈꯪꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣꯃ ꯎꯅꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯀꯗꯥꯏꯗ ꯎꯅꯗꯣꯏꯅꯣꯅ ꯃꯣꯏꯁꯦ ꯈꯟꯐꯝ ꯍꯦꯛ ꯈꯪꯗꯗꯅꯀꯣ ꯃꯣꯏꯒꯤ ꯐꯥꯝꯁꯦ ꯈꯔ ꯊꯥꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯐꯥꯝꯁꯦ ꯈꯔ ꯊꯥꯞꯄꯁꯦ ꯐꯥꯝꯁꯤꯗ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯣ ꯍꯥꯏꯕꯖꯥꯠꯅꯤꯗ
ꯏꯆꯦꯁꯤ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯐꯥꯔꯝꯁꯤꯗ ꯆꯠꯂꯦ ꯑꯗꯣ ꯐꯥꯔꯝꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ ꯏꯆꯦꯒ ꯈꯪꯅꯔꯝꯕ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯌꯦꯟꯒ ꯊꯣꯡꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯏꯆꯦꯗꯤ ꯆꯥꯛ ꯏꯁꯤꯡ ꯀꯔꯤꯝ ꯆꯪꯕ ꯅꯠꯇꯦ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯕꯅꯦ ꯑꯗꯣ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕꯅꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯤꯗ ꯃꯔꯝ ꯈꯪꯗꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯩꯗꯅ ꯁꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯅꯤꯡꯕꯒꯤ ꯍꯦꯟꯃꯟꯈꯤꯕꯒꯤ ꯃꯥꯁꯦ ꯂꯥꯛꯈꯤꯕꯅꯦꯕ ꯂꯥꯛꯑꯦꯀꯣ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯑꯀꯥꯟꯁꯤꯗꯅꯦ ꯃꯍꯧꯁꯥꯗꯧꯅ ꯑꯗꯨꯝ ꯑꯆꯥꯄꯣꯠꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯖꯔꯛꯄꯗꯣ ꯑꯆꯥꯄꯣꯠꯁꯦ ꯂꯩꯔꯛꯑꯒ ꯀꯅꯥꯝꯇ ꯄꯤꯗꯕꯤꯗ ꯏꯆꯦꯁꯤꯗ ꯑꯗꯨꯝ ꯄꯤꯔꯛꯄꯖꯥꯠꯅꯤ ꯏꯆꯦꯁꯤꯅ ꯑꯆꯥꯄꯣꯠꯁꯦ ꯄꯥꯏꯔ ꯂꯪꯊꯣꯛꯑꯒ ꯃꯥꯁꯦ ꯍꯦꯛꯇ ꯉꯥꯡꯉꯦꯀꯣ ꯀꯩꯅꯣ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯇꯥꯔꯦꯅ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯒꯥꯁꯦ ꯈꯪꯗꯕꯤꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯀꯩꯗꯧꯕꯒꯤ ꯂꯣꯠꯈꯤꯕ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗ꯭ꯔꯒ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯀꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯩꯅ ꯑꯗꯨꯝ ꯄꯣꯡꯊꯣꯛꯏ ꯆꯥꯎꯊꯣꯛꯏ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯗꯣ ꯀꯔꯤꯅꯣ ꯑꯩꯅ ꯅꯪꯁꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯂꯧꯈꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯁꯦ ꯂꯥꯏꯔꯔꯦ ꯂꯩꯇꯦ ꯈꯪꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤ ꯑꯗꯨꯛ ꯋꯥꯅ ꯈꯥꯡꯕꯗꯨꯅ ꯅꯪ ꯀꯩꯝꯇ ꯈꯪꯗꯦ ꯈꯣꯠꯇꯦꯅ ꯏꯆꯦꯁꯦ ꯍꯦꯛꯇ ꯄꯣꯔꯣꯛ ꯁꯣꯜꯂꯦ ꯍꯥꯏ ꯃꯥꯁꯦ ꯍꯦꯛꯇꯅꯦ ꯃꯤ ꯈꯠꯅꯔ ꯍꯦꯛꯇ ꯍꯧꯔꯗꯤ ꯃꯥ ꯃꯁꯝꯁꯦ ꯐꯣꯏꯔꯒ ꯂꯩꯔꯝꯅꯤ ꯍꯦꯛꯇ ꯃꯥꯅ ꯍꯦꯛ ꯈꯨꯝꯃꯛꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯦꯛ ꯁꯪꯒꯠꯂꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅꯅꯦ ꯋꯥ ꯑꯃ ꯍꯦꯛ ꯁꯪꯒꯠꯂꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯍꯦꯛꯇ ꯐꯨꯔꯒꯦꯅ ꯂꯩꯔꯕꯅꯤ ꯃꯁꯤ ꯃꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯒꯤꯔ ꯁꯤ ꯃꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯀꯣ ꯑꯗ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯈꯪꯅꯩ ꯍꯥꯏ ꯈꯣꯠꯂꯤ ꯅꯪꯅ ꯍꯧꯖꯤꯛꯇꯨꯗ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯅꯪꯅ ꯍꯟꯅꯨꯔꯒ ꯆꯩꯔꯦ ꯍꯥꯏꯃꯅ ꯍꯟꯅꯨꯔꯒ ꯑꯉꯥꯡ ꯄꯥꯝꯗꯅ ꯈꯣꯠꯇꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯟꯅꯨꯔꯒ ꯑꯉꯥꯡ ꯂꯧꯒꯦꯅ ꯈꯟꯕꯒꯤ ꯑꯩꯗꯣ ꯃꯤꯔꯥꯏ ꯅꯠꯇ꯭ꯔꯥꯀꯣ ꯏꯆꯦꯁꯦ ꯉꯥꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯁꯨꯅꯦ ꯑꯔꯣꯏꯕꯁꯨꯅꯦ ꯑꯣꯏꯗꯣꯏꯁꯦ ꯏꯆꯦꯁꯤꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄꯁꯦ ꯃꯥꯁꯦ ꯀꯩꯝꯇ ꯍꯥꯏꯗꯦꯀꯣ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯃꯥꯒꯤ ꯄꯥ ꯃꯨꯇꯛ ꯇꯧꯕ ꯄꯥꯅꯦ ꯀꯨꯆꯨ ꯃꯨꯇꯛ ꯇꯧꯕꯗꯨꯅꯦ ꯆꯍꯤ ꯑꯗꯨꯝ ꯐꯅ ꯌꯥꯝꯃꯕꯅꯤ ꯎꯅꯗꯕ ꯊꯦꯡꯅꯗꯕ ꯑꯗꯨꯒ ꯁꯛꯑꯣꯡ ꯁꯛꯐꯝ ꯁꯕꯥꯟꯗꯤ ꯀꯩꯝꯇ ꯍꯣꯡꯗꯕ ꯖꯥꯠꯅꯤꯗ ꯌꯦꯡꯉ ꯃꯃꯤꯠꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯄꯤꯁꯦ ꯇꯨꯞ ꯇꯥꯔꯛꯑꯕꯀꯣ ꯑꯩ ꯀꯞꯅꯤꯡꯉꯛꯇꯣꯔꯦ ꯀꯔꯤꯅꯣ ꯋꯥꯔꯤꯅꯦꯅ ꯀꯞꯄꯖꯥꯠꯅꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯅ ꯂꯣꯏ ꯂꯥꯟꯕꯅꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯅꯪ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯒ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯈꯟꯕꯒꯤ ꯑꯩꯁꯦ ꯉꯥꯎꯆꯠꯅꯈꯤꯕꯅꯦ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯑꯩ ꯃꯇꯝꯗꯨꯗ ꯍꯤꯗꯥꯛꯁꯨ ꯑꯗꯨꯝ ꯊꯛꯈꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯤꯗꯥꯛ ꯊꯛꯑꯒ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯕꯤꯅꯤ ꯈꯣꯂꯥꯗꯨꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯪꯒꯩꯀꯣ ꯑꯗꯒꯤ ꯃꯥꯕꯨ ꯈꯪꯕꯤꯕ ꯅꯨꯡꯁꯤ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯥꯁꯦ ꯀꯥꯏꯅꯔꯦ ꯈꯪꯕꯒꯤ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯅꯤ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯈꯣꯂꯥ ꯃꯄꯨꯁꯤꯗ ꯑꯩ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁా ꯄꯥꯝꯗꯦ ꯃꯇꯝ ꯈꯔꯁꯤꯗꯗꯤ ꯂꯩꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯁꯤꯡꯐꯥꯎ ꯊꯣꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯊꯕꯛ ꯁꯨꯕꯗꯤ ꯂꯥꯏꯔꯗꯅ ꯈꯣꯂꯥꯗ ꯂꯩꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯅꯩꯗꯅ ꯃꯥꯅ ꯆꯥꯛ ꯊꯣꯡꯕꯒꯤꯗ ꯂꯩꯔꯕ ꯖꯥꯠꯅꯤꯗ ꯑꯗ ꯆꯥꯛ ꯊꯣꯡꯉꯕꯁꯤ ꯐꯥꯎ ꯃꯥ ꯆꯥꯛ ꯊꯣꯡꯕ ꯉꯝꯗꯦ ꯉꯁꯥꯏ ꯍꯤꯗꯥꯛꯇ ꯊꯛꯑ ꯉꯥꯎꯔ ꯅꯪ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯀꯥꯎꯔꯗꯒꯦ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯙꯣꯜ ꯃꯈꯣꯜ ꯑꯝꯇ ꯇꯥꯕ ꯌꯥꯗꯦꯀꯣ ꯂꯝꯗ ꯑꯁ ꯉꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯉꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯌꯥꯝ ꯀꯞꯈꯤꯕꯅꯦ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯌꯥꯝꯅ ꯅꯪ ꯑꯩꯅ ꯋꯥꯕꯁꯤ ꯁꯨꯡꯎ ꯎꯗꯕ꯭ꯔꯥ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯃꯟꯗꯕꯒꯤꯅꯦ ꯍꯥꯏ ꯃꯥꯁꯦ ꯀꯞꯄꯕꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯀꯞꯄꯦ ꯑꯗꯨꯒ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯌꯥꯝ ꯑꯗꯨꯝ ꯃꯃꯤꯠꯇꯒꯤ ꯇꯨꯞ ꯇꯥꯔ ꯃꯥꯁꯦ ꯀꯞꯄꯦ ꯍꯣꯏ ꯑꯩ ꯑꯉꯥꯡ ꯑꯃ ꯈꯪꯅꯩ ꯍꯟꯗꯛ ꯈꯪꯅꯕꯁꯦ ꯁꯤꯁꯨ ꯅꯪꯅ ꯑꯉꯥꯡꯁꯦ ꯂꯧꯒꯅꯨ ꯍꯥꯏꯔꯗꯤ ꯑꯩ ꯂꯧꯔꯣꯏ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯉꯥꯡꯁꯦ ꯂꯧꯔꯣꯏ ꯅꯪꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯔꯣꯏ ꯑꯗꯣ ꯏꯇꯩꯃ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯆꯍꯤꯁꯨ ꯂꯤꯁꯜꯂꯛꯑꯕꯖꯥꯠ ꯂꯤꯕꯅꯤꯅ ꯌꯨꯝꯁꯨ ꯄꯥꯜꯂꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯊꯤꯔꯛꯄꯗ ꯑꯉꯥꯡꯁꯦ ꯅꯪꯒ ꯅꯁꯛ ꯌꯥꯝ ꯃꯥꯟꯅꯩ ꯁꯤꯅꯤ ꯅꯪꯗꯧꯅ ꯅꯃꯥꯏꯒꯗꯣ ꯄꯤꯛꯇꯛ ꯇꯧꯔ ꯅꯪ ꯌꯥꯝ ꯃꯥꯜꯂꯦ ꯅꯪ ꯌꯥꯝ ꯃꯥꯟꯕꯁꯤꯗ ꯑꯩꯅꯁꯨ ꯃꯥꯗꯣ ꯍꯦꯛ ꯈꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯍꯥꯏꯕ ꯏꯆꯦꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯥꯏ ꯁꯥꯎꯅꯤꯡ ꯀꯔꯤ ꯑꯉꯥꯡ ꯑꯩ ꯃꯥꯜꯂꯤ ꯑꯩ ꯃꯥꯟꯕꯗꯣ ꯑꯩꯗꯧꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯑꯩ ꯃꯥꯜꯂꯁꯨ ꯑꯩꯒ ꯅꯪꯒ ꯊꯨꯡꯅꯕ ꯁꯨꯃꯥꯏꯅ ꯊꯨꯡꯅꯕ ꯁꯛꯇꯣꯏꯔꯥ ꯀꯔꯤꯒꯤ ꯑꯉꯥꯡꯗꯣ ꯑꯩ ꯃꯥꯟꯕ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯏꯆꯦꯁꯦ ꯁꯥꯎꯔꯝꯃꯦ ꯍꯥꯏꯕ ꯄꯨꯔꯥ ꯃꯥ ꯃꯦꯟ ꯃꯥꯟ ꯇꯥꯗ ꯄꯨꯔꯥ ꯁꯥꯎꯔꯖꯥꯠꯅꯤ ꯏꯆꯦꯁꯦ ꯀꯞꯄꯦ ꯅꯪ ꯑꯉꯥꯡꯗꯣ ꯂꯩꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯈꯣꯠꯂꯨꯀꯣ ꯅꯪ ꯄꯦꯜꯂꯣ ꯍꯦꯛ ꯀꯞꯄꯕ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏ
Kaino nang haiduna saugala jani nupa masen mi changnai ne ba moidi kaino nang haiduna nang na yum palthokre duga mibu angang nang mal haibe nang kaino yum palu ga naga palharing da bai tap ta ngang iduna ga haira aboko ichi song ikai re haiboko ichi mamana bijiga ne ko moi matem na so khanai re mi gi wari sanab da na aduma yawi do kaino kholi do haidi mi punsi aroibane ba yum palabani adu amadusu pakhangni tasena ija chokna dori poni khangnaradi tasena haiga asengba nusiboy bagi chamthokna ba wari ma ta sanaba oibagi wani duda marakta nusinamda yumbal mari thamdana khotana tawbo natte ba moidi asengba nusiba oigibagi ikaijaba nupasi nupa yam thokta bai tarine nupa thokna lepang ngamgi tabagi soina bani dana ko ada moi matem naw ga khatnarak pini nimisi isesin hai phare nangna longning ba nupi law duga kogi seng harga nangna nangi bosi lambi chakhibudo nangi apam bani do aina luhongki base isana yade ayam wagi dum sigi awabase punsigi kawba ngamgadabasu natre ipurebana ibu adu dawe adha dawe habagi wa amta nate aina si am warawe ha ise kappe ba ko nuaite dai masu maga nusinariba nupa se si sumasu kappa baneba daibang na tamamba hai tare ne se sumaina harga ko nupa se chakcha dabida dum hangre hai mi phaju phatu pakhang ni badnam cha doini ni kita da natra hangre ga nupa se na hairam ai thamoi da leiba nusibje sidi nang khaktane ado angang se ai low haira loganu haira ayum panganu haira sini ise se ko panganu hasira khanbani khambra yam seng hairabado ko kalakbani khamanbani apambani mana yum palasu maga nusinba magi ni khanjaba posak tudi migi se ohening deba mana yum palasu masagi oijaba thiba haidura mani oijaba thiba orsu ma tasengna simadi palhaning den haire ko adu ise adudi yaroida ise nang na yum pathoga mi masado mayum pangano haibadudi dharma thokte ado khangi ise na do palon hai palo angang do lawo kholon hai nupasina ko yam nusina makokse na thabirame hai nakok phawba chiktana na dektana layu ko na harga chalam dai sibawni hekni nupase mamistagi mapi dabasi leptaba phajaba masaksi su hande rasileba maithong du su hande khangbra mamite mapi dabasu lepte mami ka se ngang khatlaga ama nupane habi wa mami ka ngang khatlaga nokphe tawraga mapi se jarar sender pim leidai ne khangbra adai mita jasen chedaraga na tonga se mahi lang dum urabani isi se do chakhare jesu kape degi ki mama na bi chak che khar jaw kholo na yenga thoge ma sa de chaning bu su phaude ngasi unarisina loire ko ibani se masini yum palabani na hanjana ba yaba na te chanabi wang budani chanabi je lalubada ai cha sing je kaina doini ko de ipura bu su kaina doini khallaga ma se chak se rom ta cha dabi do ko laina di yaro ising di ma thalak pa jani ising thaga ma se hallaga mapure bagi seba ni thijana tawi ko han de sudum tor lai macha singi minok adagi macha singi awanungai adagi mapure bagi awanungai se wari asaraga penjai ko mapure bagi sumasu kuina mayum panda base magi mapure bagi su nusina jabase kaina bazani da thawai di hangbada mapure base walot pa oidoira haidok pa ikai boidoira haidorakte haibako mayum pangi banida nusinaraga haiga stagi ehimba wakashu haidok tabado ko na di haidorakadra khangdi hojikti haidorakte haye sini laibakna tamamdaba haidoira dagi mama pa oibasingna yadaba haidoira nupi mapokse yam toli hai chena chummi chena haibibase nupi mapokse yam toli nupi singse tondaba mayam amasu laiko nupi oina pokcharaga su maraiba yam phaba ado nupi oina pokchabada maraiba yam thiba su lai iche sini isegi punsigi oiba wari yam nungaite ko sini asengba nusibase thungnabadi yam nungai thungnadabadi yam wai hai ado aise lok tobunina khonje sisu yam tabada nungai biramaroi sawiganu phare ai wari se ngasigidi sida loisinjarage soikilankiba mayam ama yarsu mayamna hana dongna ngakpiba dumaina dum ngakpiyu ko